이름이 그이기는 다. Light. Light. Minit amala ta mi mala de kumaru ga nungai bu ga nungai kumaru ko me to ge hai saksar bo sare nan thoi sinam me mi chana bo sara manina trapu apan hela manina ai da koi su kak pasang re sam su kak pasang re kain sang re yang kalle sudipta sana chak chare bo chare chare sudipta chak tok tangai di ye semana itei ibungo do class ke no tam meten tam minanda ken kai ni Yes. mukbang am ta tawro live ta mukbang ai ra hoi tawro ke hojikan yam kan sare ba ko to na mukbang taw bu nuai ta ba hoi numidang doi de ka taw bo ya ne do ka keno da di nuai ta man da ai tin da di kusa thi yam ma'am like to send video like to what le dislike to video kasar kadai kai dei oi doi no kasar se sonai chandam le kai de gini se nudi ude loi ma chak tor ko ko lik ka ro salam bane ko la ni dear gamer saksar bo sare Hangga ba ma kana? Ma si. Piring gitu. like pa da mo San ga thi bani na. se no yo hol o hai Yaure. mai owner ni mai yo de ya puti yang thieng na changai ko hello guys ka tor Habis na kanyang sarake. Ulang mo na si to. Akta sila. sa thi de se am sa ye Tabisna kenyang no mi khanaruri ni ne mi ai hai Kana. Tabisna mi khanarui ne mi ai hai Kana kanay ba? Iyam kana ganun ibema. biar Pirak gamer na ko. na anam bado yam hawe hai Anan. biar gamer Anan ba do yam hawe? Okay no monorama ra. Monorama. Haw bro anan ba do? Anan ba do yam hawe? Hai ra ba ni monorama wa ba ni kan. mangang punsiba yam sabro yam ba saye yam saye Tabisna na kangsoi ga iron ba nga tau ba ga sare na ma Asma tendi. chanaga manungsaga ngauba Mathendi mai tai ko. eh Kaino miss tawra tawe na thabisna manipur da kyam sa ga. Akhoi ka sa di yadre be ma. beer gamer mani hai yam bazam nang lai phau phau ine Natte haba ma anan ba do hawe hai ra pa da ai dung thange ba monorama wi dang gane na. Tabisana mi ai di mi do ina ma bab tanase ai ingita Okay inggit natra. Chumi khange nang hai dai khange. kai thelak bamna kai Khara mathel ma do la u he. chage ngasi se sareng makong thong ba chai dai de mangang punsi bana itei ma bungo do hai okay bungo lai ma hojik mobile pari ibem sa moirang them kai dau rige sum elwi nga kwari sanaramani da Lisodrome yam sai yam faziyar yam kai dau ma
ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯩꯗꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯌꯥꯔꯔꯣꯏ ꯃꯤ ꯄꯨꯡ ꯀꯥꯔꯕꯅꯦ ꯑꯇꯩꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯤ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯀꯥꯗꯣꯔꯦ ꯏꯅꯝꯃ ꯁꯥꯕꯅ ꯂꯣꯏꯗꯣꯔꯦ ꯍꯟꯗꯛꯁꯦ ꯌꯥꯝ ꯁꯥꯏꯌꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯃꯥꯏꯅ ꯁꯥꯔꯗꯤ ꯑꯩꯈꯣꯏ ꯀꯁꯥꯗꯤ ꯀꯃꯥꯏꯅ ꯁꯤꯗꯗꯤꯅꯦ ꯇꯧꯔꯝꯒꯅꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯈꯨꯠꯁꯥ ꯑꯃ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯂꯩꯁꯥꯡꯊꯦꯝ ꯈꯥꯡꯕ ꯉꯝꯗꯦꯕ ꯖꯦꯂꯁꯅ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯏꯪꯊꯔꯒ ꯇꯧꯔꯒꯦꯀꯣ ꯍꯧꯖꯤꯛꯀꯥꯟ ꯁꯥꯕꯁꯤꯗꯀꯣ ꯇꯧꯔꯛꯀꯦ ꯇꯧꯔꯛꯀꯦ ꯃꯨꯛꯕꯥꯡ ꯇꯧꯔꯛ ꯇꯥꯔꯁꯨ ꯇꯧꯔꯛꯀꯅꯤ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯇꯧꯔꯛꯀꯦꯀꯣ ꯏꯪꯊꯤꯟꯗꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯏꯟꯗꯔꯟꯖꯅ ꯀꯩꯕ ꯇꯨꯝꯅꯤꯡꯉꯦ ꯃꯤꯠꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯈꯨꯎꯁꯦ ꯈꯨꯖꯜꯂꯦ ꯏꯌꯥꯝꯕꯒ ꯏꯆꯦꯒꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯀꯅꯥꯅ ꯖꯤꯕꯟꯂꯇꯥ ꯈꯦꯁꯇ꯭ꯔꯤꯅ ꯊꯕꯤꯁꯅꯥꯅ ꯀꯩꯕ ꯂꯥꯛꯊꯗꯣꯏꯅꯤ ꯏꯅꯝꯃ ꯃꯥꯅ ꯉꯝ ꯌꯥꯄꯣ ꯅꯠꯇꯦ ꯀꯥꯏ ꯑꯗꯨꯅꯦ ꯉꯝꯍꯟꯒꯅꯨ ꯊꯣꯏꯕꯤꯁꯅꯥ ꯑꯌꯨꯁꯤ ꯖꯤꯕꯟ ꯂꯇꯥꯁꯦ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯖꯤꯕꯟꯂꯇꯥ ꯀꯁꯥꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯃꯦꯁꯦꯁ ꯀꯛꯈꯔꯦ ꯑꯩ ꯇꯨꯝꯅꯤꯡꯕꯒꯤ ꯃꯃꯤꯠꯁꯦ ꯁꯥꯔꯒꯅꯦ ꯀꯩꯅꯣꯝ ꯇꯧꯔꯛꯏꯕ ꯇꯨꯝꯅꯤꯡꯉꯤꯕ ꯀꯃꯦꯟ ꯂꯦꯄꯤ ꯍꯧꯔꯖꯥꯠꯂꯥ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯀꯃꯦꯟ ꯂꯦꯄꯤ ꯍꯧꯔꯕ ꯍꯧꯕ ꯑꯣꯏꯔꯝꯃꯣꯏ ꯂꯥꯛꯀꯅꯤ ꯑꯕꯨꯡꯉꯣ 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 ꯐꯣꯟꯗꯣ ꯑꯝꯇ ꯄꯨꯔꯛꯑꯣ ꯄꯄꯥꯒꯤ ꯀꯩꯅꯣ ꯃꯃꯥꯒꯤ ꯀꯩꯅꯣ ꯂꯦꯞꯄ ꯃꯥꯜꯂꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯃꯦꯁꯦꯁ ꯂꯦꯞꯈꯔꯦ ꯂꯦꯞꯇ꯭ꯔꯗꯤ ꯄꯤꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯀꯃꯦꯟ ꯂꯦꯞꯈ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯐꯣꯟꯁꯤꯗꯅꯦ ꯅꯍꯥꯛꯅ ꯁꯣꯝꯗꯒꯤ ꯑꯣꯏꯅ ꯄꯥꯖꯔꯛꯑꯅꯤ ꯃꯥ ꯃꯣꯕꯥꯏꯜꯁꯤꯗꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏꯔꯝꯃꯣ ꯁꯥꯕꯁꯤꯗꯗꯤꯀꯣ ꯀꯥꯡꯁꯣꯏꯒꯨꯝꯕ ꯑꯆꯝꯕ ꯆꯥꯕꯅ ꯍꯦꯟꯅ ꯍꯥꯎꯋꯤꯀꯣ ꯊꯥꯎ ꯆꯥꯕ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ ꯊꯥꯎꯁꯦ ꯑꯝꯇ ꯄꯥꯔꯣ ꯀꯃꯦꯟꯁꯦ ꯂꯦꯞꯈꯤꯕꯀꯣ ꯑꯗꯣ ꯗꯥꯅ ꯄꯥꯔꯛꯑꯅꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯁꯤꯗꯤ ꯑꯩꯒꯤ ꯃꯤꯠꯁꯦ ꯌꯦꯡꯉꯨꯅꯦ ꯂꯣꯏ ꯈꯨꯖꯟꯈꯔꯦ ꯇꯨꯝꯅꯤꯡꯉꯛꯄꯒꯤꯅꯤ ꯈꯔꯒ ꯈꯨꯕꯁꯤꯗꯅꯦ ꯑꯇꯩꯁꯨ ꯍꯦꯟꯅ ꯈꯨꯖꯤꯟꯈ꯭ꯔꯦꯕ ꯃꯤꯠꯁꯦ ꯑꯦꯟꯖꯤ ꯃꯝꯇꯥꯅ ꯑꯅꯨ ꯎꯅꯒꯗꯕ ꯀꯨꯏꯔꯛꯇꯔꯦ ꯍꯥꯏ ꯏꯆꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯒ ꯎꯅꯗꯣꯏꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯆꯦ ꯃꯝꯇꯥ ꯊꯣꯏꯕꯤꯁꯅꯥ ꯃꯉꯥꯡ ꯄꯨꯟꯁꯤꯕꯅ ꯆꯤꯡꯂꯦꯝꯕ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯍꯥꯏ ꯑꯗꯩ ꯂꯩꯁꯥꯡꯊꯦꯝ ꯆꯤꯡꯂꯦꯝꯕ ꯍꯥꯏꯔꯣ ꯖꯤꯂꯁ ꯑꯗꯩꯗꯤ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯅꯣꯏ ꯆꯤꯡꯂꯦꯝꯕꯁꯦ ꯑꯗꯣꯝꯗꯗꯤ ꯁꯥꯗ꯭ꯔꯣ ꯗꯗꯥ ꯁꯥꯏꯌꯦ ꯅꯥꯎꯆꯥ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯗꯦꯕꯜ ꯅꯥꯎꯆꯥ ꯄꯟꯗꯤꯠ ꯍꯥꯏ ꯕꯤꯁꯣ ꯍꯨꯏꯗ꯭ꯔꯣꯝꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯆꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯇꯧꯔꯛꯀꯦ ꯁ꯭ꯌꯥꯝꯅ ꯁꯥꯕꯁꯦ ꯀꯩꯕ ꯈꯛꯇꯪ ꯃꯅꯤꯄꯨꯔꯗꯗꯤ ꯍꯟꯊꯈꯤꯁꯅꯨꯀꯣ ꯑꯗꯨ ꯁꯥꯕꯗ ꯇꯧꯔꯛꯀꯦ ꯃꯩ ꯆꯠꯂꯦ ꯍꯥꯏ ꯑꯁ ꯆꯤꯡꯂꯦꯝꯕꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯈꯥꯡꯕ ꯅꯥꯃꯩꯔꯥꯛꯄꯝꯅ ꯉꯝꯕ ꯅꯠꯇꯦꯗ ꯃꯅꯤꯄꯨꯔꯁꯨ ꯌꯥꯝꯅ ꯁꯥꯏꯌꯦ ꯍꯥꯏ ꯋꯥꯁꯤꯃꯥ ꯊꯧꯕꯥꯜ ꯍꯥꯏꯆꯦ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯦꯜꯂꯣ ꯅꯥꯎꯆꯥ ꯅꯪ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯈꯔ ꯐꯔꯕꯣ ꯁꯨꯅꯤꯇꯤ ꯊꯣꯛꯆꯣꯝꯅ ꯑꯩ ꯀꯁꯥꯔꯗ ꯂꯥꯛꯅꯤꯡꯉꯦ ꯏꯆꯦ ꯈꯪꯅꯕꯗꯤ ꯀꯅꯥꯝ ꯂꯩꯇꯦ ꯑꯗꯣ ꯂꯥꯛꯑꯣ ꯍꯥꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯁꯥꯔꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯂꯩꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯂꯩꯁꯥꯡꯊꯦꯝ ꯖꯦꯜꯁꯅ ꯅꯣꯏ ꯑꯗꯣꯝꯗꯗꯤ ꯁꯥꯗ꯭ꯔꯣ ꯁꯥꯏꯌꯦ ꯑꯕꯦꯝ ꯑꯣꯏꯅꯥꯝꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯁꯥꯔꯦꯡ ꯉꯁꯤꯗꯤ ꯃꯀꯣꯛ ꯑꯣꯏꯅ ꯇꯧꯔꯦ ꯁꯥꯔꯦꯡ ꯃꯀꯣꯛ ꯑꯣꯏꯅ ꯊꯣꯡꯉꯦ ꯉꯁꯤꯗꯤ ꯊꯣꯏꯕꯤꯆꯅꯥ ꯃꯥꯏꯕꯝꯅ ꯀꯃꯦꯟ ꯂꯦꯞꯈ꯭ꯔꯕ ꯑꯗꯨꯅꯦ ꯑꯩ ꯁꯤꯗ ꯂꯦꯞꯈꯔꯦ ꯅꯥꯎꯆꯥꯅꯒ ꯀꯨꯏꯅ ꯅꯥꯕ ꯌꯥꯄꯣ ꯅꯠꯇꯦ ꯑꯗꯩ ꯆꯨꯝꯅ ꯀꯩꯕ ꯏꯁꯇ꯭ꯔꯤꯝ ꯑꯦꯃꯅꯔꯅ ꯀꯩꯕ ꯆꯦ ꯏꯇꯩ ꯄꯅꯤꯔ ꯊꯣꯡꯕꯒ ꯉꯥꯔꯤ ꯌꯥꯎꯗꯕꯤ ꯏꯔꯣꯜꯂꯒ ꯃꯦꯔꯥꯃꯤꯛꯁꯗꯤ ꯑꯝꯇ ꯆꯥꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯆꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯅꯅꯥꯎꯄꯤꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ ꯁꯣꯏꯗꯅ ꯑꯦꯛꯁꯦꯞ ꯇꯧꯅꯤ ꯊꯥꯖꯩꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯆꯥꯔꯛꯀꯦ ꯆꯥꯔꯛꯀꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯒꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯔꯒꯦꯀꯣ ꯅꯪꯅ ꯆꯥꯔꯛꯑꯣꯅ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯔꯛꯀꯦꯀꯣ ꯁꯣꯏꯗꯅ ꯑꯗꯩ ꯃꯦꯔꯥꯃꯦꯁꯇ ꯑꯣꯏꯅ ꯂꯩꯁꯥꯟꯇꯦꯗꯅ ꯅꯣꯏ ꯇꯧꯔꯒꯦ ꯑꯗꯣꯝꯗꯗꯤ ꯁꯥꯗ꯭ꯔꯣ ꯁꯥꯏꯌꯦ ꯊꯣꯏꯕꯤꯆꯅꯥꯅ ꯅꯥꯎꯆꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ
Mike na hi che nuai. Hello, Surya Mai. Sanamna Nungaribo. se kenum Lakshmi da. Karamba Ras Lakshmi. Ras Lakshmi. Surya Singana chak char boche to bisanana Chare, inama chare. Dodi tuming charabo, bagaya Surya. ko pungyam ngali ai Dune. Tumninga iba mise. wasimana ke bahai che chak char bo Chare. nauchana jendem ironba nangdi laisang tem jilasna maitai na yai fare ꯑꯩꯈꯣꯏꯒꯤꯗꯤ to ꯀꯩꯅꯣ bisana ꯇꯧꯋꯦ aidi ꯁꯥꯔꯦꯡ mathel ꯃꯀꯣꯛ ꯊꯣꯡꯉꯦ aidi mathel yamna yame nausai ꯁꯕꯤꯁꯅꯥꯗꯤ ꯃꯊꯦꯜ ꯌꯥꯝ ꯌꯥꯝ ꯆꯥꯕꯅꯦ ꯑꯦꯜꯕꯤ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯍꯪꯕꯗ ꯃꯊꯦꯜ ꯌꯥꯝ ꯌꯥꯝꯕꯅꯦ ꯃꯥꯒꯤꯗꯤ ꯅꯣꯏ ꯏꯃꯨꯡꯁꯦ ꯃꯊꯦꯜ ꯌꯥꯝ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦ ratna ꯁꯕꯤꯁꯅꯥ laisana kai mathel chage che naucha kuno o wasimana che mi atai ude lai tabro hai ꯃꯤ ꯑꯇꯩ ꯍꯥꯏꯕꯨ ꯑꯩꯒ ꯗꯥꯒ ꯑꯗ ꯑꯕꯨꯡꯉꯣꯒ ꯑꯗꯨꯒ ꯏꯆꯥ ꯊꯣꯏꯕꯤꯒ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇꯅꯦ ꯂꯩꯔꯤꯁꯦ lata singhana kaiba komplek chaningi lei kaiba komplek chaningi leigadro hai lata ꯏꯆꯦ ꯂꯇꯥꯔꯣ ꯏꯆꯦ ꯂꯇꯥ ꯀꯩꯅꯣ ꯇꯧꯔꯦ ꯀꯣꯝꯄ꯭ꯔꯦꯛꯁꯦ ꯈꯪꯗꯦ ꯅꯣꯡ ꯅꯤ ꯂꯩꯔꯒꯗꯤ ꯂꯩꯒꯗꯕ ꯃꯥꯜꯂꯦ Sunitina kaiba ai laklamdaida hairake iche hoida lake yam nungsi chiche hoise dada hoisu ꯑꯣꯀꯦ ꯑꯣꯀꯦ ꯂꯥꯛꯑꯣ 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 Tibisana kaiba thabak waruradi pungallasu tumningbane Mengona che anu nungairibo hai ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯌꯥꯝꯅ ꯑꯁꯥꯕꯁꯤꯗꯅꯦ ꯉꯥꯔꯤ ꯑꯣꯏꯅ ꯐꯧꯔꯦ ꯅꯆꯦꯗꯤ ꯅꯆꯦꯒ ꯅꯕꯥꯏꯒꯁꯦ ꯉꯥꯔꯤ ꯐꯧꯔꯦ ꯍꯥꯏꯗꯤ Extreme ꯏꯃꯨꯡꯗ ꯑꯗꯨꯝ ꯐꯧꯔꯦ MNR ꯍꯥꯏꯕ na ꯇꯥꯔꯦ kaibache insta kamai hange thibana phangde ꯏꯟꯁꯇꯥꯗ ꯑꯩꯒꯤ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅꯀꯣ ꯂꯩꯕꯅꯦ Tabisana maibamna kaiba inama mathel yamna chaba hairasu yaba jatni aina thongba oiradi ani ahum tawe yamdradi hainade thongba bit leite akoidine yambasi talleba thongba ꯌꯦꯟꯁꯥꯡꯗꯤ ꯃꯊꯦꯜ aidi ꯌꯥꯝꯃꯣꯏꯕꯀꯣ shortane aidi shortcut ꯌꯦꯟꯁꯥꯡꯗꯤ ꯃꯊꯦꯜ ꯌꯥꯝꯃꯣꯏꯕ ꯑꯗꯨꯒꯅꯦ ꯑꯁ ꯑꯇꯩꯗꯤꯅꯦ ꯃꯆꯤꯗꯣ ꯌꯥꯝꯃꯦꯕ ꯑꯩꯒꯤꯗꯤ ꯆꯤꯛꯅꯕꯒꯤ ꯀꯣꯠꯅꯝ ꯀꯔꯤ ꯀꯔꯥ ꯑꯗꯒꯤꯗꯤ Puspaga ꯑꯗꯨꯃꯥꯏꯅ kamenda ꯌꯥꯝꯃꯦ kadi video ngasi thangalba kamenda Puspana ireine kari sabaga lairi kena tawbadi LB kaunu ko kai laksu lak ꯂꯥꯛꯁꯨ ꯂꯥꯛꯇꯦ ꯃꯥ ꯑꯦꯜꯕꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯑꯝꯇ ꯂꯥꯛꯇꯦ ꯍꯥꯏꯕ ꯁꯤ ꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯤ ꯄꯣꯠꯁꯝ ꯑꯃꯁꯨ ꯂꯥꯛꯇ꯭ꯔꯦ pupu bung nasu nupa tumningle kai ꯄꯨꯄꯨꯕꯨꯡ kura joan tumle mai pe tum wire mani JCP gi jaka nusi dahan bada wire mani tum mai pe ma ngang samanya lakbaga tumninga phonninga het nai sai lakpani ꯑꯩꯁꯨ ꯇꯨꯝꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯦ ꯈꯥꯡꯉꯤꯅꯤ ꯃꯤꯠꯁꯦ ꯂꯥꯎꯊꯣꯛ ꯂꯥꯎꯊꯣꯛ ꯈꯥꯡꯉꯤꯅꯤ Mengona go che isu nungairi che handakti kaiba handakti thabak chinma aido nika solwar chela o kaina gyan tada ꯆꯦ ꯀꯥꯏꯕ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩꯁꯦ ꯍꯟꯗꯛꯇꯤ thabak ꯊꯕꯛ chilliba ꯆꯤꯜꯕ aido ꯑꯩꯗꯣ nika o nika sole chela o nika solani sole o moi luhong ꯑꯣ ꯇꯤꯀꯥ ꯁꯣꯟꯕꯗ ꯍꯥꯏꯔꯣ ꯂꯥꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ Tabisana kaiba ꯆꯥꯐꯝꯗꯤ ꯈꯪꯗꯕꯅꯦ ꯌꯥꯝꯕꯁꯦ ꯑꯩꯁꯨ ꯀꯩꯕ ꯅꯨꯡꯇꯤꯒꯤꯗꯤ ꯃꯊꯦꯜ ꯑꯅꯤ ꯑꯍꯨꯝ ꯇꯧꯗꯦꯗ ꯑꯇꯩ ꯆꯥꯅꯕꯒꯤꯗꯣ ꯁꯂꯥꯠꯀꯨꯝꯕ ꯀꯥꯡꯍꯧꯒꯨꯝꯕ ꯇꯧꯕꯗꯣ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯃꯥꯏꯅꯀꯣ ꯃꯊꯦꯜꯗꯤ ꯃꯌꯥꯝ ꯇꯧꯅꯤꯕꯀꯣ ꯌꯦꯟꯁꯥꯡꯗꯤ ꯃꯊꯦꯜ ꯑꯅꯤ ꯇꯧꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦꯕ ꯀꯩꯅ ꯆꯥꯐꯝ ꯈꯪꯗꯦꯕꯀꯣ ꯑꯗꯨꯒ ꯃꯆꯤꯗꯤ ꯌꯥꯝꯅ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯌꯥꯝ ꯀꯃꯟꯅ ꯄꯥꯝꯖꯩ ꯀꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ ꯆꯦ ꯅꯅꯥꯎꯁꯨ ꯇꯨꯝꯅꯤꯡꯂꯦ ꯔꯠꯅꯥ ꯂꯥꯏꯁ꯭ꯔꯝꯅ ꯀꯁꯔꯁꯦ ꯑꯩꯁꯨ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯅꯤꯡꯉꯦ ꯏꯆꯦ ꯂꯥꯛꯄ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯂꯥꯛꯑꯣ ꯀꯩ ꯐꯪꯉꯣꯏꯗꯣꯏꯅꯣ ꯈꯟꯕꯨ ꯈꯜꯂꯗꯤꯀꯣ ꯑꯗꯨꯝ ꯊꯨꯡꯗꯣꯏꯅꯤ ꯅꯠꯇ꯭ꯔꯅꯦ
ꯑꯗꯨꯒ ꯂꯥꯛꯑꯣ ꯂꯥꯛꯐꯝ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯗꯨꯝ extreme ꯂꯥꯛꯑꯣꯀꯣ ꯑꯃꯅ ꯆꯦ ꯐꯪꯗꯤꯌꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯏꯁꯇꯥꯗ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯐꯪꯗꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣꯗ ꯑꯌꯥꯝꯕꯅ ꯍꯥꯏ ꯈꯪꯗꯦ ꯑꯦꯐꯕꯤꯗ ꯑꯝꯇꯒ ꯆꯪꯅ ꯌꯦꯡꯉꯣꯅꯦ ꯑꯦꯐꯕꯤꯗ ꯆꯪꯂꯒ ꯀꯣꯟꯅ ꯑꯦꯐꯕꯤꯗ ꯀꯩꯅꯣꯒꯤ ꯏꯟꯁꯇꯥꯒꯤ ꯀꯩꯅꯣꯗꯣ ꯊꯥꯅꯁꯦꯕ ꯑꯦꯐꯕꯤꯗꯅꯦ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯦꯐꯕꯤꯗ ꯏꯟꯁꯇꯥꯗꯁꯨ ꯅꯠꯇ꯭ꯔꯣ ꯂꯩꯗꯣ ꯆꯞ ꯃꯥꯟꯅ ꯂꯩꯕꯅꯦꯕ ꯑꯩꯒꯤ ꯑꯗꯩꯗꯤ ꯃꯦꯡꯒꯣꯅ ꯀꯩꯕ ꯆꯦꯒꯤ ꯃꯤꯅꯣꯛꯁꯦ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯅꯥꯎꯆꯥ ꯗꯥꯕꯨꯡ ꯅꯍꯥꯟꯒꯤ ꯊꯔꯣꯏ ꯆꯤꯆꯦꯗꯤ ꯈꯨꯟꯕꯗꯣ ꯀꯩꯗꯧꯅꯤ ꯍꯥꯎꯕ꯭ꯔꯣ ꯆꯤꯆꯦꯗꯤ ꯍꯥꯎꯋꯦ ꯆꯤꯆꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗ꯭ꯔꯣꯕꯅꯤ ꯅꯥꯎꯆꯥ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯄꯣꯠꯅꯣ ꯏꯅꯝꯃ ꯍꯥꯏꯁꯦ ꯊꯔꯣꯏ ꯈꯨꯟꯕꯗꯣ ꯍꯥꯎꯕ꯭ꯔꯥ ꯑꯁ ꯍꯥꯏꯅ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯀꯔꯤꯅ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ ꯁꯂꯥꯠ ꯈꯛ ꯆꯥꯔꯒ ꯂꯩꯅꯤꯡꯉꯦ ꯑꯩꯒꯤꯅ ꯊꯕꯤꯁꯅꯥ ꯁꯧꯒ꯭ꯔꯤ ꯑꯣꯏꯅ ꯆꯥꯏꯌꯦ ꯁꯧꯒ꯭ꯔꯤꯁꯤꯗꯤꯅꯦ ꯗꯦꯠꯂꯤ ꯑꯩ ꯑꯗꯨꯝ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯍꯛꯆꯥꯡꯗꯁꯨ ꯑꯗꯨ ꯆꯥꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯁꯥꯄꯝꯅ ꯀꯩꯕ ꯑꯗꯨꯅ ꯆꯦ ꯁꯧꯒ꯭ꯔꯤ ꯑꯅꯨ ꯊꯣꯡꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤ ꯄꯨꯄꯨꯕꯨꯡꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯇꯧꯔꯛꯂꯦꯅꯦ ꯀꯩꯕ ꯆꯦ ꯑꯅꯨ ꯄꯨꯄꯨꯕꯨꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯂꯦꯅꯦ ꯒꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯗꯩꯗꯤ ꯊꯕꯤꯁꯅꯥꯅꯒ ꯅꯥꯎꯆꯥꯅ ꯍꯥꯏꯔꯛꯄꯁꯦ ꯇꯟꯖꯥ ꯌꯥꯝ ꯆꯥꯔꯦ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯀꯛꯈ꯭ꯔꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯏꯅꯝꯃ ꯑꯗꯨꯗꯣ ꯀꯩꯁꯨꯝ ꯅꯠꯇꯦ ꯀꯅꯥꯅ ꯍꯪꯉꯛꯏꯗꯣ ꯊꯣꯏꯕꯤꯁꯅꯥ ꯊꯣꯏꯕꯤꯁꯤꯅ ꯑꯩ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯑꯃ ꯀꯛꯈꯤꯕꯗꯣ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦ ꯏꯁꯤꯡꯗ ꯑꯩꯈꯣꯏ ꯂꯨꯞꯅ ꯈꯣꯠꯅ ꯊꯔꯣꯏ ꯈꯨꯟꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯗꯤ ꯌꯨꯇꯨꯕꯅꯅꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯍꯥꯞꯄꯗꯅꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯀꯣꯄꯤꯔꯥꯏꯠ ꯄꯤꯔꯛꯏꯕꯀꯣ ꯑꯗꯨꯗꯨꯒꯤ ꯗꯣꯂꯔ ꯁꯥꯕꯤ ꯗꯣꯂꯔꯁꯨ ꯁꯥꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯗꯥ ꯀꯕꯥꯅꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯀꯗꯕ ꯚꯤꯗꯤꯑꯣꯗꯨꯗꯤ ꯍꯥꯞꯄꯔꯣꯏ ꯁꯤ ꯑꯗꯨꯝ ꯀꯛꯊꯠꯈ꯭ꯔꯁꯤ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯚꯤꯌꯣꯔꯁꯦ ꯌꯥꯝ ꯀꯥꯕꯅꯦꯕ ꯇꯧꯅ ꯀꯥꯔꯛꯑꯦꯕꯀꯣ ꯀꯥꯔꯒꯁꯨ ꯑꯗꯨꯝ ꯀꯛꯊꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯇꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯀꯤꯖꯗꯅ ꯈꯨꯃꯟꯅ ꯀꯛꯊꯠꯈꯤꯕꯅꯦ ꯀꯔꯦꯕ ꯊꯣꯏꯕꯤꯁꯦ ꯑꯍꯥꯎꯕ ꯆꯥꯃꯟꯅ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯎꯇꯕ ꯆꯥꯕꯤ ꯅꯠꯇꯕꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯍꯥꯎꯕꯗꯤ ꯆꯥꯒꯗꯕꯅꯤ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯅꯦ ꯏꯟꯖꯥꯡꯅ ꯁꯧꯒ꯭ꯔꯤ ꯑꯇꯩꯗꯤ ꯅꯣ ꯅꯣ ꯍꯥꯏ ꯆꯠꯄ ꯑꯅꯨ ꯄꯨꯄꯨꯕꯨꯡꯁꯦ ꯀꯩꯕ ꯁꯥꯃꯟꯅ ꯀꯣꯛ ꯂꯩꯈꯠꯂꯦ ꯂꯩꯈꯠꯂꯕꯅꯦ ꯁꯥꯃꯟꯗꯅ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯕꯅꯦ ꯉꯁꯤ ꯖꯒꯣꯏꯒ ꯁꯥꯏꯌꯦ ꯑꯗꯨꯁꯨꯅꯦ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒ ꯁꯥꯏꯌꯦ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒ ꯁꯥ ꯂꯩꯔꯝꯃꯦ ꯅꯥꯒꯤꯟꯒ ꯑꯣꯜꯂꯒ ꯂꯩꯔꯝꯕ ꯋꯥꯅꯤꯗ ꯃꯥꯁꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅꯒ ꯌꯨꯇꯨꯞꯁꯦ ꯍꯥꯞꯄ ꯌꯥꯏ ꯌꯥꯗꯦ ꯌꯥꯝ ꯂꯩꯕꯅꯤ ꯀꯣꯟꯅ ꯕꯦꯔꯥ ꯀꯥꯗꯣꯏ ꯁꯔꯨꯛ ꯐꯔꯦꯗ ꯑꯗꯨꯅ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯀꯛꯊꯠꯈ꯭ꯔꯦꯕ ꯑꯩꯁꯦ ꯀꯤꯖꯗꯅ ꯄꯤꯔꯛꯑꯣ ꯀꯥꯏ ꯆꯠꯁꯃꯗꯣ ꯀꯅꯥ ꯄꯄꯥꯒꯤꯗꯨꯔꯣ ꯑꯩꯒꯤꯗꯨꯔꯣ ꯄꯤꯔꯛꯑꯣꯁꯤ ꯌꯥꯔꯦꯅꯦ ꯄꯄꯥ ꯅꯪꯒꯤꯗꯨꯔꯣ ꯁꯦ ꯍꯟꯗꯛ ꯂꯧꯔꯛꯄꯗꯨꯔꯣ ꯌꯦꯡꯒꯦ ꯃꯃꯥ ꯌꯦꯡꯒꯦꯅꯦ ꯄꯄꯥꯒꯤꯗꯨꯔꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗ꯭ꯔꯣ ꯅꯪꯉꯣꯟꯗ ꯑꯁ ꯍꯦꯔꯣꯅꯤ ꯍꯦꯔꯣ ꯁꯤ ꯃꯃꯥꯗ ꯄꯤꯔꯛꯑꯣ ꯐꯖꯗꯦ ꯗꯥꯕꯨꯡꯁꯦ ꯑꯦꯜꯕꯤꯗ ꯍꯟꯗꯛ ꯃꯁꯛ ꯑꯣꯟꯕꯅꯤ ꯑꯦꯜꯕꯤꯁꯦ ꯃꯁꯛ ꯊꯤꯖꯤꯟꯕꯅꯤ ꯗꯥꯕꯨꯡꯁꯦ ꯍꯟꯗꯛ ꯀꯩꯕ ꯀꯥꯂꯦꯟꯁꯤꯗ ꯁꯤꯗꯤ ꯀꯩ ꯄꯋꯥꯔꯅꯤ ꯃꯆꯥ ꯄꯋꯥꯔ ꯅꯠꯇ꯭ꯔꯣ ꯉꯥꯎ ꯆꯠꯄ ꯁꯣꯏꯗ꯭ꯔꯦ ꯄꯄꯥꯒꯤꯗꯨ ꯅꯠꯇ꯭ꯔꯣ ꯄꯄꯥ ꯅꯪꯒꯤꯗꯨꯔ ꯃꯃꯤꯠꯀ ꯂꯣꯏ ꯄꯥꯏꯊꯣꯛꯆꯅꯤꯀꯣ ꯄꯄꯥꯅ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯃꯤꯠ ꯎꯏꯁꯜꯂꯒꯅꯦ ꯄꯥꯡꯊꯣꯛꯎ ꯍꯥꯏꯁꯦ ꯌꯦꯡꯒꯦ ꯇ꯭ꯔꯥꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯌꯦꯗ ꯀꯃꯥꯏꯅ ꯂꯥꯞꯅ ꯄꯥꯟꯕ ꯅꯪ ꯀꯣꯛ ꯉꯥꯎꯒꯦ ꯇꯧꯏ ꯑꯩ ꯉꯝꯃꯔꯣꯏ ꯀꯣꯛ ꯉꯥꯎꯕ ꯏꯃꯥ ꯀꯩꯅꯣꯝ ꯇꯧꯏ ꯁꯅꯥꯅꯨ ꯎꯞꯀꯅꯨ ꯁꯅꯥꯅꯨ ꯎꯞꯀꯅꯨ ꯄ꯭ꯂꯤꯖ ꯄ꯭ꯂꯤꯖ ꯑꯗꯨ ꯄꯋꯥꯔ ꯌꯥꯎꯏ ꯑꯗꯨ ꯎꯞꯀꯅꯨ ꯄꯋꯥꯔ ꯌꯥꯎꯏ ꯎꯞꯀꯅꯨ ꯃꯆꯥ ꯆꯪꯈ꯭ꯔꯣ ꯆꯣ ꯅꯣꯏ ꯄꯤꯔꯛꯑꯅꯨ ꯀꯔꯤꯅꯣ ꯃꯤ ꯈꯨꯖꯤꯟ ꯄꯪꯅꯦꯠꯇ ꯅꯦꯠꯁꯜꯂꯤꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯁꯤꯕꯣ ꯄꯥꯔꯣꯁꯦ ꯀꯣꯃꯦꯟ ꯄꯥꯔꯣ ꯀꯣꯃꯦꯟ ꯄ꯭ꯂꯤꯖ ꯆꯦ ꯑꯅꯨ ꯊꯣꯏꯕꯤꯁꯦ ꯅꯍꯥꯟ ꯔꯤꯜ ꯅꯝꯒꯅꯤ ꯍꯥꯏꯔꯒ ꯅꯝꯗꯔꯦꯅꯦ ꯁꯦ ꯅꯨꯄꯤꯁꯦ ꯍꯥꯏ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯆꯦꯅꯦꯜ ꯀꯛꯇꯕ ꯑꯃꯠꯇ ꯂꯩꯁꯜꯂꯛꯇ꯭ꯔꯦꯕꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯕꯦꯔꯥꯅꯤ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯀꯤꯕꯒꯤ ꯑꯩꯅꯅꯦ ꯀꯛꯊꯠꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯈꯨꯃꯟꯅ ꯄꯨꯄꯨꯕꯨꯡ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯔꯤ ꯂꯝꯒꯤꯅꯣ ꯄꯨꯄꯨꯕꯨꯡ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯔꯤ ꯂꯝꯒꯤꯅꯣ ꯀꯥꯏꯅ ꯈꯪꯗ ꯁꯥꯥꯟꯅꯒ ꯍꯪꯖꯜꯂꯛꯏꯁꯦ ꯌꯦꯡꯉꯣ ꯁꯤ ꯉꯥꯡꯁꯦ ꯁꯤꯗꯤ ꯍꯥꯞꯄꯟꯅꯤꯡꯉꯦ ꯑꯗꯨꯗꯒꯤꯗꯤ ꯅꯥꯎꯆꯥꯅ ꯍꯥ ꯍꯥ
ꯑꯅꯤꯔꯛ ꯁꯨꯔꯦ ꯀꯩꯕ ꯅꯦꯠ ꯅꯦꯠ ꯅꯦꯠꯂꯤꯁꯦ ꯍꯥꯏ ꯃꯆꯥꯅꯤꯄꯥꯅ ꯃꯈꯨꯠꯇ ꯅꯦꯠꯂꯝꯃꯦ ꯁꯥꯎꯔꯦ ꯈꯟꯅꯔꯤ ꯃꯣꯏꯅꯤ ꯎꯔꯤꯕꯤꯁꯦ ꯃꯁꯛ ꯈꯨꯊꯤ ꯑꯃ ꯇꯧ ꯅꯠꯇ꯭ꯔꯥ ꯀꯩꯒꯤꯅꯣ ꯁꯤꯕꯨ ꯑꯁꯦꯡꯕ ꯔꯨꯞꯇꯨ ꯅꯠꯇꯦ ꯊꯣꯛꯂꯛꯏꯅꯤ ꯑꯁꯦꯡꯕꯁꯨ ꯅꯦꯆꯔꯦꯜꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯅꯤ ꯃꯣꯏꯅ ꯃꯨꯁꯜꯂꯤꯁꯤꯒꯦ ꯑꯦꯟꯕꯤꯗ ꯀꯩꯒꯤꯅꯣꯖꯥ ꯉꯧꯔꯤꯅꯤ ꯅꯠꯇꯦ ꯉꯧꯏꯅ ꯃꯨꯔꯤꯅꯤꯗ ꯁꯤꯁꯦ ꯌꯦꯡꯉꯨ ꯁꯤ ꯌꯦꯡꯉꯨ ꯌꯥꯝ ꯑꯦ ꯉꯧꯔꯤ ꯑꯁꯤꯒ ꯃꯨꯕ ꯁꯨꯃꯥꯏꯅ ꯑꯩ ꯃꯨꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯨꯗꯕꯅꯤ ꯀꯩꯒꯤꯅꯣ ꯁꯤꯕꯨ ꯌꯥꯝ ꯃꯨꯁꯤꯜꯂꯤꯕꯣ ꯁꯤꯒ ꯑꯗꯨꯒ ꯃꯣꯏꯔꯥꯡꯊꯦꯝꯅ ꯈꯨꯃꯟ ꯍꯥꯏꯌꯦ ꯑꯗꯒꯤ ꯂꯞꯁꯣꯟ ꯏꯕꯣꯝ ꯀꯥꯏꯗꯈ꯭ꯔꯦ ꯂꯞꯁꯣꯟꯅ ꯀꯩꯅꯣ ꯏꯕꯥꯏ ꯑꯉꯥꯡꯗꯣ ꯃꯅꯤꯡꯗ ꯑꯗꯨꯝ ꯂꯩꯖꯅꯤ ꯀꯣꯏꯇꯥꯟ ꯇꯥꯟꯕꯤꯅꯨ ꯍꯥꯏ ꯑꯉꯥꯡ ꯑꯗꯨꯒ ꯌꯥꯝ ꯌꯥꯎꯕ ꯌꯥꯗꯦ ꯌꯥꯝꯅ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯃꯤꯅ ꯄꯨꯄꯨ ꯀꯧꯔꯛꯂꯤꯁꯦ ꯅꯪꯁꯨ ꯏꯙꯧ ꯀꯧꯅꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯊꯣꯏꯕꯤꯁꯦ ꯑꯩꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯦ ꯃꯣꯏꯔꯥꯡꯊꯦꯝꯅ ꯑꯩꯒꯤ ꯕꯦꯁꯇꯤ ꯑꯩꯒꯤ ꯕꯦꯁꯇꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯣ ꯃꯣꯏꯔꯥꯡꯊꯦꯝ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯑꯩꯒꯤ ꯕꯦꯁꯇꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯔꯠꯅꯥ ꯂꯥꯏꯁ꯭ꯔꯝꯅ ꯅꯨꯡꯁꯥ ꯁꯥꯕꯁꯤꯅꯔ ꯈꯪꯗꯦ ꯅꯦ ꯗꯗꯥꯁꯦ ꯌꯥꯝ ꯀꯩꯕ ꯃꯨꯁꯜꯂꯦꯅꯦ ꯀꯔꯤ ꯀꯣꯛꯀꯗꯣ ꯍꯤꯗꯥꯛ ꯍꯅꯨꯁꯜꯂꯦꯕ ꯍꯅꯨꯁꯜꯂꯦ ꯑꯣꯆꯥ ꯀꯣꯛꯀꯗꯣ ꯍꯤꯗꯥꯛ ꯁꯪꯒꯤꯔꯣꯏ ꯑꯃꯨꯕ ꯐꯖꯅ ꯁꯪꯖꯤꯜꯂꯣ ꯑꯃꯨꯕ ꯐꯖꯅ ꯏꯀꯥꯏꯗꯅ ꯃꯥꯏꯗꯣ ꯅꯪ ꯃꯤꯅ ꯑꯃꯨꯕ ꯁꯪꯖꯜꯂꯣ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯗꯕꯅꯦꯕ ꯃꯥ ꯖꯤꯟ ꯀꯥꯟ ꯐꯠꯇꯦꯗ ꯈꯨꯃꯟꯅ ꯃꯣꯏꯔꯥꯡꯊꯦꯝ ꯕꯦꯁꯇꯥꯏ ꯀꯩꯅꯣ ꯕꯦꯁꯇꯥꯏ ꯀꯩꯅꯣ ꯈꯪꯗꯦ ꯃꯣꯏꯔꯥꯡꯊꯦꯝ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯃꯣꯏꯔꯥꯡꯊꯦꯝ ꯄꯨꯁꯄꯥꯅ ꯑꯦꯜꯕꯤ ꯇꯧꯔꯝꯃꯦ ꯉꯁꯥꯏ ꯅꯪ ꯀꯗꯥꯏꯗꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯉꯁꯥꯏꯗꯒꯤ ꯑꯗꯨꯒ ꯈꯨꯃꯟꯅ ꯀꯩꯅꯣ ꯕꯦꯁꯇꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯨꯏꯔꯦ ꯎꯗꯕ ꯑꯗꯒꯤ ꯅꯥꯎꯆꯥꯅ ꯄꯨꯁꯄꯥ ꯂꯥꯛꯑꯦ ꯇꯨ ꯏꯆꯦ ꯍꯥꯏ ꯑꯗꯨꯒ ꯈꯨꯃꯟꯅ ꯕꯦꯁꯇꯤ ꯑꯩ ꯍꯧꯖꯤꯛ ꯍꯥꯐꯂꯣꯡ ꯔꯣꯝꯗ ꯂꯩꯌꯦ ꯃꯣꯏꯔꯥꯡꯊꯦꯝꯅ ꯈꯨꯃꯟꯕ꯭ꯔꯣ ꯀꯣꯜ ꯇꯧꯔꯛꯑꯣ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯨꯏꯔꯦꯍꯦ ꯎꯗꯕ ꯈꯨꯃꯟ ꯄꯨꯁꯄꯥꯅ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤꯗꯤꯅꯦ ꯁꯥꯔꯦꯡ ꯃꯀꯣꯛ ꯑꯣꯏꯅ ꯆꯥꯔꯦ ꯄꯨꯁꯄꯥ ꯅꯪꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯨꯡꯈꯥꯏꯃꯨꯛ ꯐꯥꯅ ꯇꯨꯝꯅꯤꯡꯉꯦ ꯅꯪ ꯃꯁꯛꯇꯣ ꯌꯦꯡꯒꯜꯂꯨ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯣꯟꯊꯣꯛ ꯑꯩꯈꯣꯏ ꯗꯥꯁꯦ ꯁꯣꯝꯗ ꯂꯩꯊꯣꯛꯑꯒ ꯀꯥꯎꯁꯥꯅ ꯇꯧ ꯂꯩꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯃꯃꯥꯏ ꯁꯨꯃꯥꯏꯅ ꯂꯩꯊꯣꯔꯛꯑꯕꯨ ꯁꯨꯃꯥꯏꯅ ꯇꯧ ꯂꯩ ꯅꯨꯡꯉꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯈꯣꯏꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯔꯦ ꯁꯤ ꯑꯩ ꯁꯤꯔꯦꯗ ꯇꯧ ꯂꯩꯔꯒ ꯃꯃꯥꯏ ꯆꯤꯡꯊꯣꯔꯛꯄꯨ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯕ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒ ꯈꯪꯕꯅꯦꯕ ꯑꯩ ꯁꯤꯔꯦꯗ ꯁꯤꯒ ꯌꯦꯡꯉꯨꯁꯦ ꯑꯩ ꯑꯁꯣꯝꯗ ꯌꯦꯡꯉꯣꯕ ꯁ꯭ꯋꯥꯏꯗ ꯑꯗꯒꯤꯗꯤ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯣꯜ ꯇꯧꯔꯛꯑꯣ ꯈꯨꯃꯟ ꯍꯥꯏ ꯄꯨꯁꯄꯥꯅ ꯏꯇꯩꯒꯤ ꯃꯤꯠ ꯁꯦꯠꯄꯤꯁꯦ ꯍꯧꯔꯛꯇꯧꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯃꯣꯏꯔꯥꯡꯊꯦꯝꯅ ꯂꯥꯏꯛ ꯗꯟ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯃꯤꯠꯇꯣ ꯃꯩꯈꯦꯠꯅ ꯉꯥꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯄꯨꯁꯄꯥꯅ ꯁꯧꯒ꯭ꯔꯤ ꯀꯥꯡꯉꯧ ꯁꯥꯎꯅꯤꯌꯦ ꯁꯧꯒ꯭ꯔꯤ ꯀꯥꯡꯉꯧ ꯁꯧꯒ꯭ꯔꯤ ꯑꯃ ꯇꯧꯏꯕ ꯑꯗꯨ ꯀꯥꯡꯉꯧ ꯑꯃ ꯇꯧꯏꯕ ꯍꯥꯏꯕ ꯑꯗꯩ ꯈꯨꯃꯟꯅ ꯑꯩ ꯉꯁꯤ ꯀꯣꯜ ꯁꯨꯅꯅꯤꯡꯗꯦ ꯁꯥꯎꯅꯨꯀꯣ ꯑꯗꯒꯤꯗꯤ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯑꯣꯏꯃꯥ ꯑꯅꯨ ꯅꯣꯏ ꯑꯅꯤꯕꯨ ꯁꯥꯗ꯭ꯔꯣ ꯁꯥꯏꯌꯦ ꯐꯦꯟ ꯊꯥꯔꯤꯕꯀꯣ ꯑꯗꯨꯒ ꯇꯧꯔꯛꯏꯅꯦ ꯑꯦꯜꯕꯤꯁꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯑꯩꯒꯤ ꯑꯦꯜꯕꯤ ꯇꯧꯕ ꯅꯨꯃꯤꯠ ꯊꯣꯛꯏꯗꯅ ꯑꯗꯨꯗꯨꯒꯤ ꯇꯧꯔꯛꯏꯕ ꯁꯥꯔꯁꯨ ꯁꯥꯅ ꯇꯧꯔꯛꯏꯅꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯅꯟꯗꯤ ꯍꯥꯏꯅ ꯀꯧꯈꯔꯦ ꯃꯣꯏꯔꯥꯡꯊꯦꯝꯅ ꯈꯨꯃꯟꯕ꯭ꯔꯣ ꯅꯥꯎꯆꯥꯅ ꯗꯥꯕꯨꯡ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯅꯨꯡꯊꯥꯡꯗ ꯀꯩ ꯊꯕꯛꯅꯣ ꯆꯠꯇꯣꯏꯁꯤꯕꯣ ꯅꯥꯎꯆꯥ
ꯅꯥꯎꯆꯥ ꯅꯪ ꯅꯨꯡꯗꯥꯡꯗ ꯀꯩ ꯊꯕꯛ ꯆꯠꯇꯣꯏꯅꯣ ꯑꯗꯨꯁꯨ ꯄꯨꯡ ꯀꯌꯥꯅꯣ ꯇꯥꯔꯛꯏꯁꯦ ꯀ꯭ꯋꯥ ꯆꯥꯕ꯭ꯔꯥ ꯇꯂꯞ ꯆꯥꯕ꯭ꯔꯥ ꯃꯣꯏ ꯑꯣꯏꯔꯝꯒꯅꯤ ꯄꯨꯡ 10 ꯇꯥꯔꯀꯥꯟꯗ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯃꯤ ꯀ꯭ꯋꯥ ꯆꯥ ꯆꯠꯇꯣꯏꯅꯤ ꯗꯨꯀꯥꯟꯗꯒꯤ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯇꯣꯏꯔ ꯅꯨꯄꯤ ꯆꯦꯟꯕ ꯆꯠꯇꯣꯏꯔ ꯀꯩꯅꯣ ꯃꯥ ꯆꯠꯇꯣꯏꯁꯤꯕꯣ ꯆꯤꯡꯅꯗꯕ ꯉꯝꯗꯦꯀꯣ ꯅꯨꯄꯤꯗꯤ ꯅꯠꯂꯔꯣꯏ ꯑꯩꯁꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯅꯥꯎꯆꯥ ꯍꯧꯖꯤꯛꯄꯨ ꯊꯕꯛ ꯍꯥꯏꯌꯦ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯊꯣꯏꯕꯤꯁꯅꯥ ꯍꯥꯎꯅꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯥꯎꯆꯥꯅ ꯍꯥꯎꯁꯤ ꯀꯛꯄ ꯍꯥꯎꯁꯤ ꯀꯛꯄ ꯑꯕꯨꯡꯉꯣ ꯐꯣꯟꯁꯤ ꯂꯧꯔꯣ ꯌꯥꯔꯦ ꯍꯥꯎꯁꯤ ꯀꯛꯄ ꯍꯥꯎꯁꯤ ꯀꯩꯅꯣ ꯄꯨꯡ 10 ꯇꯥꯔꯒꯕꯨ ꯍꯥꯎꯁꯤ ꯀꯛꯅꯕ꯭ꯔꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩ ꯍꯥꯎꯁꯦ ꯀꯩꯅꯣ ꯄꯨꯡ 10 ꯇꯥꯔꯒꯕꯨ ꯅꯥꯎꯆꯥ 10:30 ꯇꯥꯗꯣꯔꯦ 10 ꯇꯥꯔꯦ ꯑꯗꯨꯒ ꯍꯥꯎꯁꯤ ꯀꯛꯇꯣꯏꯅꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯊꯣꯏꯕꯤꯁꯅꯥ ꯅꯥꯎꯆꯥ ꯍꯩꯁ ꯑꯗꯨꯗꯤ ꯌꯥꯝ ꯑꯔꯨꯕ ꯊꯕꯛꯅꯤꯅꯦ ꯍꯦ ꯇꯧ ꯈꯨꯃꯟꯅꯒꯕ ꯆꯦ ꯍꯤꯡꯆꯥꯕꯤ ꯆꯦ ꯅꯟꯗꯤ ꯊꯣꯏꯕꯤꯁꯅꯥ ꯆꯦ ꯅꯟꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦꯕꯨ ꯎꯗ ꯀꯨꯏꯔꯦꯅꯦ ꯄꯨꯁꯄꯥꯅ ꯀꯩꯕ SMS ꯄꯥꯈꯤꯗ꯭ꯔꯦ ꯈꯪꯉꯦ ꯍꯥꯏꯔꯣ ꯀꯥꯟꯈ꯭ꯔꯦ ꯍꯥꯏꯔꯣ ꯄꯥꯈꯤꯗ꯭ꯔꯦ ꯀꯥꯟꯈ꯭ꯔꯦꯕ ꯀꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯀꯥꯟꯗꯦꯍꯦ ꯅꯪꯁꯨ ꯑꯗꯒꯤꯗꯤ ꯇꯤꯀꯦꯅ ꯆꯦ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯤꯗꯣ ꯅꯨꯄꯤꯗꯣ ꯗ꯭ꯔꯣꯌꯤꯡ ꯀ꯭ꯂꯥꯁ ꯇꯝꯕ꯭ꯔꯣ ꯇꯝꯃꯦ ꯃꯥ ꯗ꯭ꯔꯣꯌꯤꯡ ꯀ꯭ꯂꯥꯁ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯇꯝꯃꯤꯟꯅꯔꯝꯒꯅꯤꯗꯣ ꯇꯝꯕ ꯍꯧꯔꯦ ꯏꯆꯥꯊꯣꯏꯕꯤ ꯃꯣꯏꯔꯥꯡꯊꯦꯝꯅꯒ ꯈꯨꯃꯟ ꯅꯪ ꯀꯩꯕ ꯅꯪ B2 ꯗꯣ ꯇꯣꯛꯂꯕ ꯃꯥ B2 ꯇꯣꯛꯇꯅ ꯍꯧꯖꯤꯛ S3 ꯗ ꯆꯠꯈ꯭ꯔꯕꯅꯤ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯀꯔꯥꯏꯕ S3ꯗ ꯅꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯁꯦ ꯈꯨꯃꯟꯅ ꯇꯥꯟꯕ ꯐꯪꯉꯣꯏ ꯑꯗꯩ ꯅꯥꯎꯆꯥꯅ ꯀꯩꯕ ꯐꯦꯃꯤꯂꯤ ꯍꯥꯎꯁꯤꯅꯤ ꯑꯩ ꯉꯥꯏ ꯂꯩꯔꯦ ꯑꯣꯀꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯅꯥꯎꯆꯥ ꯍꯥꯎꯁꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯍꯥꯎꯁꯤ ꯕꯣꯔꯗꯀ ꯂꯣꯏ ꯂꯩꯌꯦ ꯍꯌꯦꯡ ꯂꯥꯏꯚ LB ꯀꯩ ꯍꯥꯎꯁꯤ ꯇꯧꯁꯤ ꯑꯩꯁ ꯑꯩꯒ ꯅꯪꯒ ꯇꯧꯒꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯠꯇꯦ ꯁꯤꯒ ꯇꯧꯗꯣꯏꯅꯤ ꯃꯣꯏꯗ ꯇꯤꯀꯦꯠ ꯇꯧ ꯀꯃꯥꯏꯅ ꯄꯤꯗꯣꯏꯕ ꯃꯁꯥꯅ ꯄꯨꯊꯣꯛꯍꯟꯗꯣꯏꯅꯤ ꯑꯗꯨꯒ ꯑꯣꯄꯟ ꯀꯛꯇꯣꯔꯤꯅꯤ ꯑꯩꯁ ꯅꯟꯗꯤꯅ ꯄ꯭ꯔꯤꯟꯁ ꯅꯨꯡꯉꯥꯏꯔꯤ ꯕꯤꯁꯅꯥꯅ ꯅꯥꯎꯆꯥ ꯆꯠꯂꯣ ꯐꯥꯎꯍꯜꯂꯨ ꯍꯦ ꯍꯥꯏ ꯅꯥꯎꯆꯥꯅ ꯕꯥꯏ ꯕꯥꯏ ꯊꯣꯏꯕꯤ ꯕꯥꯏ ꯕꯥꯏ ꯅꯥꯎꯆꯥ ꯂꯨꯄꯥ ꯀꯌꯥ ꯊꯥꯕ ꯑꯃꯗꯤ ꯂꯨꯄꯥ ꯀꯌꯥ ꯐꯪꯕ ꯅꯦꯛꯁ LBꯗ ꯈꯪꯍꯜꯂꯛꯑꯣ ꯀꯣ ꯅꯣꯏ ꯅꯪꯅ ꯊꯣꯏꯕꯤꯁꯅꯥꯅ ꯂꯥꯎꯗꯣꯏꯔꯥ ꯕꯥꯏ ꯅꯥꯎꯆꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯥꯅ ꯂꯥꯎꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯂꯥꯎꯕ ꯌꯥꯝ ꯍꯩꯕꯅꯦ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯀꯩꯅꯣ ꯌꯥꯝ ꯍꯥꯏ ꯂꯥꯎꯕꯗꯥꯏꯅꯦ ꯑꯩꯍꯥꯛꯅ ꯉꯁꯤ ꯂꯧꯈꯠꯇꯧꯔꯤꯕ ꯑꯍꯥꯟꯕ ꯑꯗꯣꯝꯒꯤ ꯂꯛꯀꯤ ꯅꯝꯕꯔ ꯏꯁ ꯐꯖꯅ ꯍꯥꯏꯕ ꯃꯤ Hockey stick and ball 7 and 0 70. 70 is followed by your lucky number is 0 ending number Bunganu 0. Kailangan amuk lihat yalo. ꯈꯪꯗꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦꯗ ꯇꯨꯝꯊꯣꯛꯑꯒꯦ ꯅꯪ ꯑꯗꯨꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯃꯟꯈ꯭ꯔꯦ ꯈꯤꯇꯪ ꯂꯩꯊꯣꯛꯑꯗꯧꯅ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯀꯩꯗꯧꯔꯒꯦ ꯄꯨꯁꯄꯥ ꯀꯔꯤ ꯍꯥꯏꯅꯣ ꯅꯪ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯅꯣ ꯃꯃꯥ ꯇꯨꯝꯅꯤꯡꯉꯦꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯥꯝ ꯄꯨꯁꯄꯥ ꯀꯩꯕ ꯃꯤꯠꯇꯣ ꯑꯩ ꯀꯤ ꯍꯥꯏꯁꯤꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯗꯥ ꯁꯨꯃꯥꯏꯅ ꯁꯨꯛꯇꯣꯛꯄꯅꯤ ꯑꯩꯈꯣꯏ ꯗꯥꯅ ꯀꯣꯃꯦꯟ ꯊꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯛꯇꯣꯛꯑꯒ ꯅꯠꯇꯦ ꯅꯪꯒꯤ ꯄꯤꯁꯤꯟꯗ ꯑꯩ ꯁꯨꯃꯥꯏꯅ ꯄꯥꯏꯁꯦ ꯑꯩ ꯆꯨꯝꯅ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯩꯁꯦ ꯅꯪꯅ ꯃꯤꯠꯇꯣ ꯐꯥꯕ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤ ꯅꯪꯒꯤꯗꯤ ꯁꯨꯃꯥꯏꯅ ꯄꯥꯏꯅꯤ ꯐꯅ ꯐꯠꯇ꯭ꯔꯁꯨ ꯁꯨꯇꯣꯛꯑꯔꯒꯦ ꯐꯅ ꯐꯠꯇ꯭ꯔ ꯆꯍꯤ 5 ꯈꯦꯠꯅꯔꯤ ꯅꯠꯇ꯭ꯔꯥ ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡꯒ ꯏꯅꯝꯃꯒꯁꯨ ꯇꯧꯔꯛꯑꯣ LBꯗ ꯇꯧꯔꯛꯇ꯭ꯔꯃꯤ ꯊꯣꯏꯕꯤꯁꯅꯥ ꯅꯆꯦꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕꯣ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯆꯪꯉꯦ ꯃꯌꯥꯝ NG ꯃꯝꯇꯥ ꯏꯆꯦ ꯃꯝꯇꯥꯒꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯏꯆꯦ ꯃꯝꯇꯥꯒꯤꯁꯨ ꯑꯅꯧꯕ ꯆꯦꯅꯦꯜ ꯍꯥꯡꯉꯕꯅꯦ ꯃꯌꯥꯝ ꯇꯧꯗꯕ ꯌꯥꯎꯔꯒ ꯇꯧꯁꯤꯟꯕꯤꯔꯣ NG ꯃꯝꯇꯥ ꯄꯣꯠꯁꯝꯕꯝ ꯍꯥꯏ ꯃꯌꯥꯝ ꯍꯜꯂꯣ ꯃꯌꯥꯝ
Posamong kaya sarake. Wasambam, yam tingina, dahau tingi ko. Boris Bona yam nungae no enise. Thank you so much. Puspana mit sepe tay. Sepe di. Sepsen dari. Tapi sana na ka se mamta channel pairabo aidi khangdi na khangde Bane, na. bane, bane. Tawdriye se ai soidana tawrake hauji kai posamam na ai thenge ngasi se nu saunu ai. Kaisu kaide da. Sauti, wasambam. Ako ju sa lo pada kuon ko lesan banang de pung apa ndagi ho do banang ho da. Masina ne tan tan mili ngari ambam. Okay se doidi to bisanana ka bachim da posamam na. Se mam da gi mai channel ligi me ming do mili ngare ba mana le Ako bani ai ko. blue pige. Se mam tagi blue pige. Aya lupa kun ka kape ne. Kana. Naucha Nau cha kai ba kun ga phlai duna phang ga lo ma phau ra lo. lapige. Nau cha nang phau ro bo ba kun ga phlai ja. Dai te bijana video apa horo ba se ha ko na ko ne. Video tara mu hele bane na Je dina. tike ne chak chare bo chare Messi na hai. Hello. Keno ki sim dai keno to keno. Na thabe. Tumba bo. Mama la tin si ko. Era mo. Ai mi ti ya de ka ma tam ni da. Da. Ai mi ko ai ya de ba ni ne. Ke tum ne ngira. Ni ne mi ti sa rum ko le tre ne. Ma ta ko le ba. Ma ta ai tum ni ne. Ai su PBO paisa do ai. Elina. Bro pira o blue bro pira o. Elina sange ngasi di nuai boy se tamo noi se nusi bana kau ba ngam maroi. Elina. Ngai bo kamai tau di ge. Ai ngarang la na ni changame. Mo ode magan tingye ba ko. Aduga uti sang me matang na ni sang ai ko ra. As tau dra lei re. Osaman na sabsida noi di kamai khange cheno. Akoi di kuchin chen na kangi. Akoi jun se la di posamam nang khangani leibam leide sam. Osaman chakau ge na da ni sari kan sida. Hauji sa pasida akoi ni ga la di khangdoi ne. Da bijana na se mamta hauji tau grabane sapam na se posamam nungai ribo Messina blue gi ming se ai su PBO okay Messi si mamang da na yam lak ra dai monitor dei posambam na nungai ri ne kuman na se sapam na lighter lak la su ai gi se kai ba hangbirak te kaim kai de hangbirak tra su kai Kai hang dai no. Puspana kai ba khang de moi rang nei ma Puspana kai ba tumning lak le da tauri se Dine puspa no ya. kanano nang lo kanano na che ro Messina thank you nausana hausi phao ro hai ro Phao ro. loi phao ro pun up first line second line third line fourth line five line six line seven line eight line nine line 10 line jaw loi phao Yogi star. star Star kai no habi do. 5 star. 5 star. we go five 5 star ga kai ai no ba. quick pack Quick. anoi ko ma'am pun no si sana si Quick pack si phao ro. Duga houseful la ma. Houseful la. Hoi he ma'am le phao successful second houseful ke ma'am le hausi kare ba hausi phao ro ai ro dai de puspana kari gi no khang de kare ba pangtum da tum ninge ui de ba khang de se ngang je mamta ai che mamta ke ba anoi ko ma'am pun ba da hausi sana se Sana se je. Sila pa kan da ya. Sana se. ji mamta thank you to bisna ai ke no je mamta ke to ko me ko pin dau tham ne ko nga to le hai ra ke ta ke no to ga me comment jon da pa lo gi ke adai di hydrogen ne lina ka tallingo ni ne ai nam ka ba martha dagi
ꯍꯥꯏꯖꯔꯛꯄ ꯃꯨꯛꯕꯥꯡ ꯔꯤꯀ꯭ꯋꯦꯁꯇ ꯍꯧꯖꯤꯛꯐꯥꯎ ꯇꯧꯕꯤꯔꯛꯇꯦ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯉꯣꯏ ꯅꯤꯂꯤ ꯅꯪꯒꯤꯗꯣ ꯀꯩꯅꯣ ꯌꯦꯟꯁꯥꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩ ꯏꯟꯁꯥꯡꯅꯣ ꯅꯤꯂꯤꯒꯤꯗꯣ ꯈꯪꯗꯦ ꯀꯥꯎꯈ꯭ꯔꯦ ꯅꯤꯂꯤꯒꯤꯁꯦ ꯑꯣꯀꯦ ꯈꯤꯇꯪ ꯕꯥꯏ ꯂꯩꯕꯅꯦ ꯕꯥꯏ ꯀꯥꯎꯈ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯅꯤꯂꯤ ꯅꯪꯒꯤꯗꯣ ꯀꯩꯅꯣꯔꯥ ꯊꯔꯣꯏ ꯊꯣꯡꯕꯔꯥ ꯊꯔꯣꯏ ꯊꯣꯡꯕ ꯃꯥꯜꯂꯦ ꯅꯤꯂꯤ ꯊꯔꯣꯏ ꯊꯣꯡꯕ꯭ꯔꯥ ꯀꯩꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯝꯇꯪꯒ ꯍꯟꯅ ꯍꯥꯏꯔꯣ ꯃꯥꯜꯂꯤ ꯊꯔꯣꯏ ꯃꯥꯜꯂꯤ ꯒꯨꯝꯕꯅ ꯂꯥꯏꯚꯇꯒꯤ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯊꯣꯛꯂꯒꯦ ꯁꯣꯠ ꯀꯣ ꯂꯧꯅꯗꯤ ꯀꯩꯅꯣꯝ ꯊꯝꯕꯅꯦꯕ ꯇꯧꯔꯒꯦ ꯀꯩꯅꯣꯝ ꯇꯧꯔꯨꯒꯦ ꯈꯣꯡ ꯍꯥꯝ ꯅꯤꯡꯕ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯑꯗꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯁꯥꯕꯁꯤꯗ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦꯁꯦ ꯁꯥꯔꯩ ꯃꯈꯣꯡ ꯊꯣꯡꯉꯦ ꯉꯁꯤꯗꯤ ꯁꯥꯔꯦꯡ ꯃꯀꯣꯛ ꯑꯣꯏꯅ ꯊꯣꯡꯉꯦ ꯊꯣꯏꯕꯤꯁꯅꯥ ꯍꯣꯏ ꯄꯣꯠꯁꯝꯕꯝ ꯂꯩꯀꯥꯏꯗ ꯗꯥꯕꯨꯡ ꯍꯥꯎꯁꯤ ꯂꯥꯎꯖꯔꯤ ꯌꯥꯎꯅꯤꯡꯕꯁꯨ ꯌꯥꯎꯔꯣꯏ ꯌꯥꯎꯅꯤꯡꯗꯕꯁꯨ ꯌꯥꯎꯔꯣꯏ ꯌꯥꯎꯗ ꯌꯥꯔꯣꯏ ꯑꯦꯂꯤꯅꯥꯅ ꯌꯥꯔꯦꯗ ꯀꯩꯕ ꯏꯆꯦꯅꯤ ꯇꯥꯃꯣꯅꯤ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯗꯦ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯎꯇꯤ ꯃꯪꯒꯜ ꯇꯤꯡꯕꯒꯤ ꯅꯠꯇꯦ ꯐꯔꯦ ꯐꯔꯦ ꯁꯤꯅ ꯂꯣꯏꯅꯔꯁꯤ ꯑꯦꯜꯕꯤ ꯊꯥꯔꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯑꯔꯣꯏꯒꯦ ꯆꯦ ꯒꯥꯏ ꯇꯧꯅꯨ ꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯄꯗꯕꯨ ꯊꯥꯡꯒꯠꯇꯕ ꯀꯩ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩ ꯁꯪꯗꯕꯩ ꯇꯧꯕꯅꯦ ꯇꯧꯔꯛꯇꯣꯏꯅꯦ ꯀꯣꯜ ꯃꯌꯥꯝ ꯈꯪꯉꯕ ꯑꯁꯤꯗ ꯕ꯭ꯂꯨ ꯑꯦꯂꯤꯅꯥ ꯑꯦꯂꯤꯅꯥ ꯅꯪ ꯅꯅꯥ ꯐꯟꯗꯣꯛꯑꯒ ꯇꯥꯎ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯅꯣꯡꯃ ꯅꯤꯅꯤ ꯃꯇꯨꯡꯗ ꯇꯧꯔꯛꯀꯅꯤ ꯁꯤꯌꯣꯔ ꯑꯩ ꯍꯟꯗꯛ ꯈꯔꯗꯤ ꯁꯪꯗꯦꯕ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯅ ꯑꯗꯨꯒꯤꯅꯤ ꯄꯤꯟ ꯇꯧ ꯊꯝꯃꯤꯕ ꯃꯤꯂꯤ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯂꯩꯕꯁꯦ ꯑꯁꯤꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯏꯆꯦꯁꯤꯒꯤ ꯑꯅꯧꯕ ꯆꯦꯅꯦꯜꯅꯤꯀꯣ ꯑꯦꯂꯤꯅꯥꯁꯦ ꯄꯤꯟ ꯇꯧ ꯂꯩꯔꯤꯕ ꯆꯦꯅꯦꯜꯁꯦ ꯑꯝꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯏꯆꯦ ꯃꯝꯇꯥꯅ ꯊꯦꯡꯀ꯭ꯌꯨ ꯕꯣꯡ ꯔꯥꯖꯨ ꯅꯤꯡꯊꯧꯖꯝ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯩꯗꯤ ꯄꯣꯠꯁꯝꯕꯝꯅꯒ ꯆꯦꯅꯨ ꯅꯍꯥꯟꯒꯤ ꯀꯣꯡꯒ꯭ꯔꯦꯡꯗꯨ ꯐꯥꯎꯗꯤ ꯆꯥꯅꯤꯡꯕꯅ ꯇꯤꯟ ꯇꯥꯏꯕꯣ ꯄꯨꯔꯛꯀꯅꯤ ꯑꯩ ꯂꯥꯛꯄꯗ ꯄꯨꯔꯛꯀꯦ ꯀꯣꯡꯒ꯭ꯔꯦꯡ ꯌꯥꯝ ꯇꯥꯏꯌꯦ ꯄꯣꯠꯁꯝꯕꯝ ꯑꯗꯣ ꯈꯨꯟꯕ ꯆꯠꯄꯗꯣ ꯅꯍꯥꯟ ꯅꯣꯡꯃꯝꯗꯤ ꯆꯠꯂꯨꯔꯦꯗꯅ ꯈꯨꯟꯕꯗꯤ ꯑꯔꯥꯏꯕꯅꯤ ꯑꯗꯨꯒ ꯍꯌꯦꯡꯁꯨ ꯈꯨꯟꯁꯤ ꯍꯌꯦꯡꯁꯤ ꯃꯣꯏꯗꯤ ꯁꯪꯉꯣꯏꯗꯣꯔꯤ ꯈꯪꯉꯕ ꯊꯔꯣꯏꯗꯣ ꯀꯝ ꯆꯥꯅꯤꯡꯉꯤꯕ ꯍꯥꯎꯕꯅ ꯑꯩꯈꯣꯏ ꯕꯣꯔꯥꯛ ꯊꯔꯣꯏꯗꯣ ꯑꯗꯣ ꯑꯃꯨꯛꯀ ꯑꯃꯨꯛ ꯈꯨꯟꯗꯣꯏꯅꯤ ꯏꯟꯖꯥꯡ ꯈꯨꯗꯤꯡ ꯈꯨꯟꯁꯤꯗꯤ ꯍꯌꯦꯡꯁꯤ ꯁꯪꯉꯔꯣꯏ ꯍꯪꯆꯤꯠ ꯈꯨꯟꯁꯤꯔꯥ ꯃꯟꯗꯦꯗ ꯃꯟꯗꯦꯗ ꯌꯦꯡꯉꯦ ꯃꯟꯗꯦꯗ ꯈꯨꯟ ꯇꯥꯔꯗꯤ ꯂꯩꯕꯥꯛꯄꯣꯛ ꯅꯨꯃꯤꯠꯇ ꯐꯨꯜꯇꯣꯜ ꯕꯖꯥꯔ ꯂꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯦ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯗꯤ ꯅꯨꯡꯁꯥꯗꯤ ꯆꯠꯅꯤꯡꯗꯕꯅ ꯑꯩ ꯅꯨꯡꯁꯥꯗꯤ ꯆꯠꯄꯩ ꯑꯁꯦꯡꯕ ꯈꯟꯕꯗ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯗꯤ ꯀꯞꯅꯤꯡꯉꯦ ꯂꯥꯛꯑꯦ ꯄꯣꯠꯁꯝꯕꯝ ꯂꯩꯕꯥꯛꯄꯣꯛ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤ ꯅꯣꯡ ꯆꯨꯔꯗꯤ ꯆꯠꯀꯗ꯭ꯔꯥ ꯅꯨꯡꯊꯤ ꯃꯪꯉꯗꯤ ꯆꯠꯀꯅꯤ ꯅꯣꯡ ꯆꯨꯔꯗꯤ ꯅꯣꯡ ꯆꯨꯔꯁꯨ ꯆꯠꯀꯅꯤ ꯆꯠꯂꯅꯤ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯇꯣꯛꯈꯤꯗ꯭ꯔꯣꯕꯅꯤ ꯆꯦꯅꯨꯅ ꯂꯩꯁꯦ ꯔꯖꯨꯅ ꯍꯣꯏ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯃꯝꯇ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯍꯥꯞꯄꯨ ꯌꯦꯡꯊꯔꯒꯦ ꯗꯤꯁꯄꯇꯤꯅꯒ 10 ꯂꯥꯏꯛꯁꯦ ꯑꯍꯥꯟꯕ ꯂꯥꯛꯆꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯋꯦꯜꯀꯝ ꯏꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯇꯨꯝꯒ꯭ꯔꯕ ꯈꯪꯗꯦ ꯄꯨꯁꯄꯥꯗꯣ ꯄꯨꯁꯄꯥ ꯅꯪ ꯇꯨꯝꯈ꯭ꯔꯕꯣ ꯉꯁꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏ ꯀꯩꯗꯧꯔꯖꯥꯠꯅꯣ ꯇꯨꯝꯅꯤꯡꯕ ꯑꯃꯒꯤ ꯅꯨꯡꯁꯤ ꯃꯤꯇꯥꯕꯨ ꯏꯇꯥꯕꯨ ꯍꯥꯏꯅꯦ ꯎꯏꯔꯒꯦ ꯍꯥꯏꯔꯒ ꯃꯥ ꯎꯏꯕ ꯌꯥꯕꯔ ꯀꯌꯥꯗ ꯂꯥꯏꯅ ꯇꯨꯝꯒꯦ ꯍꯣ ꯍꯥꯏꯔꯤꯕ ꯀꯌꯥꯗ ꯂꯥꯏꯅ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯇꯨꯝꯕ ꯖꯈꯤꯔꯣꯏ ꯇꯨꯝꯕ ꯖꯈꯤꯔꯣꯏ ꯈꯣꯟꯁꯤꯅ ꯀꯩꯅꯣ ꯆꯤꯡꯉꯛꯄ ꯀꯩ ꯆꯤꯡꯉꯛꯏ ꯈꯅꯥꯎꯅꯤ ꯀꯩ ꯁꯤꯅ ꯏꯁꯩ ꯁꯛꯀꯗꯧ ꯏꯁꯩ ꯄꯣꯠꯁꯝꯕꯝꯅ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕ꯭ꯔꯥ ꯍꯥꯏꯕꯨ ꯄꯥꯈꯠꯅ ꯁꯤꯔꯝꯅꯤ ꯑꯩ ꯁꯥꯕꯗ ꯍꯧꯖꯤꯛꯄꯨ ꯂꯨꯍꯣꯡꯕ ꯆꯠꯂꯤꯕ ꯅꯣꯏ ꯅꯠꯇꯦ ꯂꯨꯍꯣꯡꯉꯤꯕ ꯃꯣꯏꯗꯅꯤ ꯐꯨꯒꯗꯕꯅꯤ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯂꯨꯍꯣꯡꯉꯣ ꯍꯥꯏꯅꯣ ꯁꯨꯛ ꯁꯥꯕꯁꯤꯗ ꯍꯥꯏꯗꯣꯛꯀꯗꯕꯅꯤꯅꯦ ꯂꯨꯍꯣꯡꯕ ꯑꯣꯟꯂꯥꯏꯟꯗ ꯀꯩꯅꯣ ꯍꯣꯡꯒꯗꯕꯅꯤ ꯍꯧꯖꯤꯛꯄꯨ ꯑꯣꯟꯂꯥꯏꯟꯗ ꯂꯨꯍꯣꯡꯕ ꯀꯥꯏꯅ ꯑꯣꯟꯂꯥꯏꯟꯗ ꯑꯣꯟꯂꯥꯏꯟꯗ ꯍꯣꯡꯗꯣꯏꯅꯤ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣꯕ ꯑꯦ ꯃꯤꯁꯣꯗ ꯑꯣꯔꯗꯔ ꯇꯧꯈꯤꯗꯣꯏ ꯅꯨꯄꯤꯗꯣ ꯊꯣꯛ ꯄꯥꯔꯁꯦꯜ ꯂꯥꯛꯇꯨꯃꯥꯏꯅ ꯃꯧꯗꯣ ꯂꯥꯛꯇꯣꯏꯅꯤ ꯅꯣꯏꯗꯤ ꯂꯩ ꯀꯃꯥꯏꯅ ꯍꯣꯡꯅꯗꯣꯏꯕ ꯑꯦ ꯂꯩꯒꯗꯣ ꯁꯨꯝ ꯀꯩꯅꯣꯗ ꯄꯥꯔꯁꯦꯜꯗꯣ ꯂꯥꯛꯑꯒ ꯂꯥꯛꯑꯅꯤ ꯃꯌꯨꯝꯗ ꯂꯥꯛꯑꯅꯤꯅ ꯊꯣꯡꯒꯥꯟꯗ ꯍꯨꯛꯅꯔꯗꯤ ꯌꯨꯝ ꯄꯨꯁꯟꯈꯤꯗꯧꯔꯕꯅꯤ ꯀꯔꯤ ꯂꯣꯏꯔꯦ ꯀꯥꯟꯅꯅꯕ ꯁꯨꯛ ꯁꯥꯈ꯭ꯔꯤꯁꯤꯒ ꯍꯥꯄꯛꯀꯦ ꯊꯣꯏꯕꯤꯁꯅꯥ ꯈꯨꯕꯥꯛ ꯈꯨꯗꯔꯛꯑꯦ ꯄꯨꯁꯄꯥꯅ ꯊꯕꯛ ꯆꯤꯟꯕꯤ ꯏꯆꯦꯝꯃꯒ ꯏꯇꯩꯒꯅꯤ ꯒꯥꯏ ꯁꯦꯁ ꯅꯪ ꯂꯥꯛꯑ ꯈꯪꯒꯅꯤ ꯏꯕꯦꯝꯃ ꯑꯝꯇꯪ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯂꯥꯛꯇ꯭ꯔꯒ ꯉꯥꯏꯈꯣ ꯅꯆꯦꯅ ꯆꯤꯜꯂꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪ ꯂꯥꯛꯑ ꯈꯪꯒꯅꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯀꯃꯥꯏꯅ ꯊꯕꯛ ꯆꯤꯟꯒꯦꯅ ꯄꯨꯁꯄꯥ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯄꯨꯁꯄꯥ ꯂꯥꯛꯄꯩ ꯋꯥꯔꯤ ꯁꯨꯡꯄꯨ ꯍꯦꯛ ꯄꯨꯊꯣꯔꯛꯀꯅꯨ ꯄꯨꯁꯄꯥ ꯂꯥꯛꯄꯩ ꯋꯥꯔꯤ ꯁꯨꯡꯄꯨ ꯍꯦꯛ ꯄꯨꯊꯣꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯅꯪ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯂꯥꯛꯑꯣ
साबा खंगमिनसी नंग लाकपदा कूलर पुलाव को थोंगलगा नकोकटा थोंगलगा थबक चिंबी इचे मा गैतेगा गी काय सिंगुरागा माजन खुराव थलोय चातंबी इसिंग पुरो ममा सिंग थोरांगे बा इतेसु बतल दोने पुरो सना ए मुता पुरो अतैसु वाली चे अखोई सिदा लुहोंगदबा कमाई चत सिमो खंगे ओसम ऑनलाइन चलो मैसेज होई थागो फोटो होइना मा इ बदल जो बे थांगा थाबदा इ हाजा हाना तोरनी नथक्तरा सिंगा खौरांगे मैम सिंग खौरांगे सापनगी ने सिंग खौरांग स्पाइट तो बिसराने इनमा कदा तौरा इथगी दोई मालेबो खुलैदो अदुदी तौनो है ai mi je khang ni ko तकेलंबम कृष्णाना हाय हेलो है khang ni ko ma sa वसमना होय खरा केसल लगा फोटो थाजिल लगे अदुना फरे अदुमाय तौदमिनि हुजुबो लुहोंग बाइने अइदिबो लुहोंगी बे इमुंगनि दो फुगदमि तानारगा से गुसा लगा जे लुहोंग गाय to fu ngam ra ए इदि फुली ko shi to fu di करा मोय होजा जले लुहोंगी मोय होजा जले हुरा लुहोंगी दो होय ko ra lo ni kai ngam su ngam ngam da wa da wa nga nu ngam ga da wa da wa ए ngam ngani ei ai do ai na ai zaman pingra ana man ai na wasak na hai ro ndo thab do sudok do de adu ko mi zaman soi da ba akai da je ai di jan ma ka mi ga je khana nam do ba ma na ga ngam do ma ndro mi wa ka dan ka nga wa mi hai no da la ko mi ni se fu ga pa to ga di ma ndra mi ga fu ga do ga ma ndra je mu ne to adai de bisanana ka ba khangjallo ngak ting aduga tummo phajana na hai na mai sawesi na hai na hai puspana ke ba ei ka sar lak pa thing kreme taning de chalo ngamjaroi haujik ka lak pa hojira sirani ei saba khang da puspa kalarna sakini natai kuche uredana nachi mai ke uredana ka re ka the bane mai mit ka se ko kaino da inama angang kaya surage ai angang ani sure Pabisran isani pa na hani isani pa saure gi acting baudi mai ta e dabung mi phuba phuda badi khangre adudi acting duga mi na kina warak ladi fazani tham ka tani ma phari de thumra wayak ladi fazani raju ning thojana da icha ke da icha ba tabro hai पुष्पाना चे नु लोंगना हाइदगिनी इतै फाउ कोय नान्थे बजारै समलांग जे पायरगे जानगदौ रंनाइना ओइना माय ninga ba to ise तुमनिंग नंगी मितादो करी मतौनो ए सन akam chen ba ka pi de dal mo rang je ai này rồi mi mà mang đã cam chân như đi tụi mình đi nói ta có ha ha he he ô je na mai to ka ka mo de pen ga da ba nó ka da ba a ro pi de nó là bên bên thấy đâu nè ha 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 rồi rồi cái nào oi ba cái ba nó cái đây đi puspana ke ba kau karam kan kani kwa karam kan palakani ite mapan sare mapan sana panggal puspa ona ke
ꯀ꯭ꯋꯥ ꯃꯨꯟꯕ ꯃꯇꯝꯗ ꯂꯥꯛꯇꯣꯏ ꯒꯨꯗ ꯑꯥꯏꯗꯤꯌꯥ ꯀ꯭ꯋꯥ ꯃꯄꯥꯟ ꯁꯥꯅ ꯄꯥꯟꯕ ꯍꯧꯔꯦ ꯏꯅꯝꯃꯒꯤ ꯄꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯒ ꯇꯨꯡꯒꯤꯗꯣꯏ ꯃꯥꯜꯂꯤ ꯌꯥꯝꯅ ꯑꯗꯨꯝꯅ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯂꯣꯡꯅ ꯍꯥꯏꯊꯒꯅꯤ ꯂꯣꯡꯅ ꯇꯥꯕ ꯍꯥꯏ ꯔꯥꯖꯨ ꯅꯣꯛꯇꯔꯦ ꯇꯨꯝꯃꯣꯏꯗ ꯔꯥꯖꯨ ꯇꯨꯝꯃꯣꯏꯗ ꯉꯥꯏꯍꯥꯛ ꯅꯤꯡꯊꯧꯖꯥꯅ ꯂꯩꯗꯣꯏꯅꯤ ꯑꯩ ꯀꯩꯅꯣ ꯍꯥꯏ ꯒꯪꯅ ꯀꯩ ꯃꯨꯊꯈ꯭ꯔꯦ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯑꯅꯨ ꯃꯑꯣꯡꯅꯤꯀꯣ ꯃꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗꯒ ꯂꯨꯍꯣꯡꯉꯗꯤ ꯁꯤꯔꯅꯤ ꯄꯥꯔꯁꯦꯜꯗꯒ ꯀꯨꯟꯗꯣ ꯄꯔꯦꯡ ꯊꯥꯔꯛꯂꯗꯤ ꯂꯣꯏꯔꯅꯤꯀꯣ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯃꯤꯅꯦ ꯏꯅꯝꯃꯁꯦ ꯇꯨꯝꯅꯤꯡꯕꯁꯦ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯦꯀꯣ ꯍꯥꯏ ꯈꯥꯡꯗꯣꯏꯅꯦ ꯄꯨꯡ ꯑꯃꯗꯤ ꯈꯥꯡ ꯇꯥꯔꯦ ꯀꯩꯗꯧꯅꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯗꯣꯏꯅꯦ ꯋꯥꯔꯁꯨ ꯊꯣꯕꯤꯁꯅꯥꯁꯦ ꯒꯨꯡ ꯁꯥꯏꯈꯣꯝꯁꯦ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯋꯥꯊꯤ ꯏꯔꯛꯄ ꯃꯥꯜꯂꯦ ꯅꯪ ꯀꯛꯏꯁꯤꯅꯗꯤ ꯒꯨꯡ ꯁꯥꯏꯈꯣꯝ ꯒꯨꯡ ꯃꯥ ꯏꯃꯤꯡ ꯏꯖꯔꯣꯗ ꯃꯥ ꯀꯩꯗꯧꯗꯣꯏꯅꯣ ꯍꯣꯂꯥꯁꯦ ꯒꯣꯡꯂꯧ ꯊꯦꯡꯒꯥꯏꯔꯒ ꯃꯥ ꯒꯨꯡ ꯍꯥꯏꯅ ꯇꯧꯔꯒ ꯌꯥꯕꯣꯔꯣ ꯏꯅꯤꯡꯕ ꯊꯣꯏꯕꯤꯁꯅꯥ ꯏꯖꯔꯁꯅꯨ ꯋꯥꯊꯤ ꯀꯩꯗꯧꯔꯒꯦ ꯋꯥꯔꯦꯝ ꯍꯥꯏꯔꯛꯄ ꯀꯃꯦꯟ ꯄꯥꯔꯨꯅꯨꯗꯥꯕꯨꯡ ꯇꯨꯝꯂꯝꯗꯥꯏꯁꯤꯗ ꯃꯪꯗꯒ ꯇꯝꯅꯔꯛꯀꯅꯤ ꯄꯥꯔꯨꯅꯨ ꯀꯛꯊꯠꯄꯤꯌꯨ ꯄꯥꯔꯨꯅꯨ ꯄꯥꯅꯤꯡꯉꯤꯃꯦ ꯑꯗꯨ ꯅꯨꯡꯉꯥꯏꯕꯅꯤ ꯈꯠꯅꯕ ꯅꯨꯡꯉꯥꯏ ꯀꯨꯏꯔꯦ ꯃꯤ ꯈꯠꯅꯗꯕ ꯃꯤ ꯈꯠꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯍꯦ ꯒꯪ ꯑꯀꯝ ꯆꯪꯉꯣ ꯑꯇꯣꯞꯄ ꯑꯥꯏꯗꯤ ꯑꯃ ꯂꯩ ꯑꯀꯝ ꯆꯪꯉꯣ ꯍꯦꯠ ꯅꯪ ꯆꯪꯉꯛꯇ ꯌꯥꯔꯣꯏ ꯍꯦꯠ ꯒꯪ ꯒꯪ ꯑꯩꯒ ꯅꯪꯒ ꯐꯖꯅ ꯑꯝꯇ ꯈꯠꯅꯈꯤꯁꯦ ꯒꯪ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯑꯩ ꯄꯥꯍꯧꯗ꯭ꯔꯦ ꯅꯪ ꯀꯃꯦꯟ ꯊꯣꯏꯕꯤꯁꯅꯥ ꯏꯆꯟꯅꯨꯄꯤꯁꯤꯅ ꯃꯤꯠꯈꯤꯕꯅ ꯍꯥꯜꯂꯦ ꯅꯪ ꯍꯦꯠ ꯑꯦꯒꯦꯟ ꯀꯃꯤꯟ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣ ꯄꯛꯇ꯭ꯔꯦ ꯇꯨꯝꯃꯨꯔꯣ ꯑꯩ ꯀꯩꯕ ꯃꯊꯧ ꯂꯩꯇꯅ ꯂꯥꯛꯏꯕ ꯃꯥꯗꯤ ꯌꯥꯝ ꯄꯛꯇ꯭ꯔꯦꯍꯦ ꯄꯨꯁꯄꯥꯅ ꯀꯩꯕ ꯀꯩꯅꯣꯝꯇ ꯀꯅꯥꯅꯣꯝꯇ ꯀꯣꯛꯇꯒ ꯄꯥꯏꯕꯤꯔꯗꯤ ꯐꯖꯅ ꯇꯨꯝꯅꯤꯕꯣ ꯑꯩꯗꯤ ꯑꯁ ꯑꯉꯥꯡꯁꯦ ꯂꯥꯏꯅꯥ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯄꯥꯏꯔꯤꯅꯦ ꯇꯨꯝꯃꯝꯗꯥꯏꯗ ꯑꯩꯈꯣꯏ ꯁꯝꯗꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯕꯅꯦ ꯑꯁ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯕꯅꯦ ꯇꯨꯝꯅꯤꯡꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯣ ꯅꯠꯇ꯭ꯔꯥ ꯑꯩ ꯁꯝꯁꯤ ꯌꯥꯗ꯭ꯔꯦꯗ ꯑꯗꯨ ꯑꯩꯕꯨ ꯆꯍꯤ 40 ꯂꯋꯥꯏ ꯇꯥꯡꯗꯣꯔꯦ ꯁꯅꯥ ꯀꯣꯏꯖꯝꯅ ꯀꯩꯕ ꯍꯀꯥꯝ ꯆꯜꯂꯦ ꯃꯤ ꯑꯗꯩ ꯃꯩꯔꯥꯕꯅ ꯀꯩꯕ ꯕꯦꯔꯣꯟ ꯌꯥꯝ ꯃꯥꯜꯂꯦ ꯇꯥꯗꯥꯏ ꯕꯤꯔꯣꯟ ꯌꯥꯝ ꯃꯥꯜꯂꯦ ꯆꯣꯏꯅ ꯗꯗꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯌꯦꯡꯕꯗ ꯑꯦꯛꯇꯤꯡꯁꯦ ꯃꯥꯜꯍꯜꯂꯦꯃꯤꯗ ꯇꯨꯝꯅꯤꯡꯕ ꯈꯥꯡꯉꯤꯅꯤ ꯄꯣꯠꯁꯝꯕꯝꯅ ꯄꯨꯡ ꯀꯌꯥꯗ ꯂꯣꯏꯗꯣꯏꯅꯣ ꯑꯦꯜꯕꯤ 1 hour ꯅꯆꯦꯅꯅꯦ ꯍꯧꯖꯤꯛ 48 minutes ꯑꯣꯏꯔꯦ 1 hour ꯈꯛꯇꯅꯦ ꯇꯧꯗꯣꯏꯁꯦ 10 minutes ꯃꯨꯛꯇ ꯉꯥꯏꯔꯦ 12 minutes ꯃꯨꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤꯁꯨ ꯁꯛꯈꯤ ꯏꯁꯩ ꯃꯤ ꯍꯀꯥꯝ ꯆꯟꯕ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯍꯀꯥꯝ ꯆꯟꯕ ꯌꯥꯗꯦꯕ ꯍꯀꯥꯝ ꯆꯟꯕ ꯇꯥꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟ ꯅꯨꯡꯉꯥꯏꯇꯦꯕ ꯀꯣꯛꯇꯨ ꯍꯀꯥꯝ ꯆꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯃꯥꯏꯅ ꯆꯠꯂꯨꯁꯦ ꯃꯤꯠꯇ ꯄꯤ ꯇꯥꯔꯛꯇꯣꯔꯦ ꯑꯁꯦꯡꯕ ꯇꯨꯝꯅꯤꯡꯃꯟꯒꯤꯗꯅ ꯀꯩꯕ ꯄꯨꯁꯄꯥꯅ ꯄꯨꯡ ꯀꯌꯥꯗ ꯂꯣꯏꯗꯣꯏꯅꯣ ꯁꯅꯥ ꯀꯣꯏꯖꯝꯅ ꯏꯅꯥꯎꯒꯤ ꯂꯝꯁꯦ ꯀꯩ ꯂꯝꯅꯣ ꯀꯁꯥꯗꯅꯦ ꯄꯣꯠꯁꯝꯕꯝꯅ ꯑꯩ ꯋꯥꯔꯦꯕꯣ ꯉꯁꯤ ꯕꯥꯏ ꯑꯣꯏꯔꯒꯦ ꯀꯣꯏꯁꯦ ꯁꯥꯎ ꯌꯥꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯣꯠꯁꯝꯕꯝ ꯇꯨꯝꯃꯣ ꯑꯣꯀꯦ ꯄꯁꯝꯕꯝ ꯕꯕꯥꯏ ꯄꯣꯠꯁꯝꯕꯝ ꯇꯨꯝꯃꯣ ꯕꯥꯏ ꯕꯥꯏ ꯁꯥꯕꯁꯤꯗꯅꯦ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯄꯠꯊꯅꯔꯦ ꯅꯠꯇꯦ ꯃꯥ ꯈꯪꯕ꯭ꯔꯥ ꯂꯨꯍꯣꯡ ꯆꯠꯂꯨꯕꯩꯁꯨ ꯍꯣꯏ ꯋꯥꯔꯝꯕꯅꯦꯕ ꯑꯗꯨꯒꯤꯁꯨ ꯋꯥꯔꯝꯃꯅꯤꯕ ꯇꯧꯔꯤꯁꯤ ꯗꯗꯥ ꯕꯕꯥꯏ ꯕꯕꯥꯏ ꯄꯁꯝꯕꯝ ꯑꯉꯥꯡꯗꯤ ꯇꯨꯝꯗ꯭ꯔꯦ ꯑꯉꯥꯡ ꯇꯨꯝꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡꯁꯦ ꯁꯨꯝ ꯂꯥꯏꯔꯤꯛꯀ ꯄꯥꯎꯗꯤ ꯌꯥꯝ ꯊꯨꯅ ꯇꯨꯝꯃꯦꯕꯀꯣ ꯃꯣꯕꯥꯏꯜꯒ ꯄꯤꯔꯗꯤ ꯅꯣꯡꯉꯥꯜꯂꯒ ꯇꯨꯝꯃꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯕꯥꯏꯜꯗ ꯑꯦꯗꯤꯛ ꯑꯣꯏꯔꯕ ꯊꯣꯏꯕꯤꯆꯔꯥꯅ ꯀꯩꯕ ꯗꯥꯕꯨꯡꯒꯤ ꯑꯦꯛꯇꯤꯡꯁꯤꯗ ꯃꯪꯗ ꯎꯗꯣꯏ ꯃꯥꯜꯂꯤ ꯍꯧꯖꯤꯛꯀꯤ ꯃꯤꯠ ꯁꯨꯛꯂꯛꯂꯤꯕꯗꯣ ꯑꯗꯨꯅꯦ ꯄꯨꯁꯄꯥꯅ ꯏꯇꯩ ꯀꯣꯛ ꯌꯥꯝ ꯄꯥꯏꯔꯨꯅꯨ ꯎꯐꯨꯜ ꯍꯧꯔꯛꯀꯅꯤ ꯒꯥꯏ ꯍꯩꯠ ꯀꯩꯅꯣ ꯑꯉꯥꯡ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩꯕꯨ ꯌꯥꯝꯅ ꯎꯐꯨꯟ ꯆꯤꯡꯕꯩ ꯃꯑꯣꯡꯗ ꯑꯩꯕꯨ ꯅꯪꯅ ꯎꯐꯨꯟ ꯆꯤꯡꯕꯩ ꯃꯑꯣꯡꯗ ꯁꯤ ꯎꯔꯕꯁꯦ ꯑꯗꯨꯅꯗꯤ ꯍꯧꯕꯨ ꯍꯧꯗꯦ ꯁ꯭ꯋꯥꯏꯗꯅꯤꯁꯦ ꯄꯨꯁꯄꯥ ꯀꯩꯅꯣꯝ ꯌꯦꯡꯒꯦꯔꯥ ꯅꯇꯩꯒꯤ ꯁꯝ ꯌꯦꯡꯉꯨ ꯏꯃꯥ ꯁꯤꯒꯅꯤ ꯂꯣꯏꯔꯤꯁꯦ ꯃꯥꯏ ꯂ ꯂ ꯂ ꯂ ꯂ ꯌꯦꯡꯉꯨ ꯅꯇꯩꯒꯤ ꯁꯝ ꯌꯦꯡꯉꯨ ꯇꯨ
ꯅꯆꯦꯁꯤ ꯍꯣꯠꯅꯕꯗꯅ ꯑꯩ ꯇꯧꯔꯤꯁꯦ ꯃꯣꯏꯁꯦ ꯀꯔꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯅꯆꯦ ꯍꯣꯠꯅꯕꯗꯅꯤ ꯀꯥꯏ ꯁꯤꯁꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯉꯣꯟꯗ ꯑꯩꯅ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝꯁꯦ ꯁꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝꯁꯦ ꯂꯦꯃꯤꯅꯦꯁꯟ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯅꯆꯦ ꯍꯣꯠꯅꯕꯗꯅꯤ ꯀꯥꯏꯅ ꯑꯁ ꯋꯥꯔꯦꯗ ꯁꯅꯥ ꯀꯩꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯣꯏ ꯑꯅꯤꯁꯦ ꯊꯣꯏꯅ ꯑꯗꯨꯗꯤ ꯑꯉꯥꯡ ꯎꯍꯜꯂꯛꯑꯣ ꯌꯦꯡꯒꯦ ꯋꯥꯟꯊꯅꯈ꯭ꯔꯦ ꯊꯣꯏꯕꯤꯆꯟ ꯑꯩꯁꯦ ꯃꯊꯪꯒꯤ ꯀꯩꯅꯣꯗ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯑꯕꯨꯡꯉꯣꯗꯤ ꯏꯆꯥꯅꯨꯄꯤꯁꯤꯗ ꯇꯨꯝꯃꯤꯌꯦ ꯏꯅꯥꯛꯇ ꯂꯥꯛꯑꯒ ꯇꯨꯝꯃꯤ ꯇꯨ ꯃꯥ ꯁꯤꯗ ꯂꯩꯔꯦ ꯆꯥꯛ ꯇꯣꯝꯕꯤ ꯌꯦꯡꯍꯜꯂꯛꯀꯦ ꯇꯨꯝꯅ ꯌꯦꯡꯍꯜꯂꯛꯀꯦ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯇꯨꯃꯤꯟꯅꯕ ꯇꯧꯕꯤꯔꯣ ꯁꯤꯗ ꯇꯨꯝꯈ꯭ꯔꯦ ꯃꯥꯏ ꯅꯥꯛꯇ ꯂꯥꯛꯑꯒ ꯊꯣꯏꯕꯤꯆꯅꯥꯅ ꯏꯅꯝꯃꯁꯦ ꯏꯆꯥꯅꯨꯄꯥꯅ ꯏꯃꯨꯡꯗ ꯂꯩꯌꯦ ꯎꯕꯗ ꯑꯩ ꯑꯣꯏ ꯇꯨꯝꯅꯤꯡꯉꯦ ꯐꯖꯅ ꯇꯨꯝꯅꯤꯡꯕ ꯈꯥꯡꯕꯒꯤ ꯁꯛꯁꯦ ꯎꯕꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯄꯨꯡ ꯉꯥꯏꯈꯣꯏ ꯏꯔꯦꯝ ꯂꯟꯗꯥꯗꯨ ꯃꯅꯤꯄꯨꯔ ꯂꯤꯂꯣꯡꯗ ꯀꯣꯏꯔꯛꯎ ꯆꯦꯒ ꯗꯗꯥꯒ ꯑꯣꯀꯦ ꯂꯥꯛꯇꯣꯏꯅꯦ ꯑꯣꯀꯦ ꯂꯥꯛꯇꯣꯏꯅꯦ ꯃꯅꯤꯄꯨꯔꯗꯁꯨ ꯁꯅꯥ ꯂꯥꯛꯇꯣꯏꯅꯦ ꯀꯩꯆꯝꯅ ꯅꯣꯡꯃ ꯂꯥꯛꯀꯦ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯅꯥ ꯁꯅꯥꯁꯦ ꯀꯥꯏꯒꯤ ꯀꯣꯏꯖꯝꯁꯦ ꯑꯣꯏꯗꯣꯏꯅꯣ ꯀꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯁꯅꯥꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯩꯁꯨ ꯌꯥꯝ ꯀꯥꯏꯗꯦꯀꯣ ꯆꯥꯎꯔꯦꯀꯣ ꯑꯇꯣꯝꯕꯤꯅꯦ ꯃꯥꯁꯦ ꯏꯆꯥꯅꯨꯄꯥꯗꯤ ꯀ꯭ꯂꯥꯁ 10 ꯇꯝꯃꯦ ꯃꯅꯣꯖ ꯀꯨꯃꯥꯔꯅꯒ ꯗꯤꯅꯔ ꯂꯣꯏꯔꯅꯣ ꯇꯥꯃꯣꯒ ꯏꯇꯩꯃꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇ ꯆꯥ ꯂꯣꯏꯇ ꯉꯥꯏꯔꯤ ꯑꯁ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯦ ꯁꯅꯥꯅ ꯑꯩ ꯎꯝ ꯀꯩꯕ ꯑꯩ ꯊꯥꯡꯃꯩꯕꯟ ꯊꯥꯡꯃꯩꯕꯟꯗꯩꯅꯦ ꯑꯩ ꯊꯥꯡꯃꯩꯕꯟ ꯊꯥꯡꯃꯩꯕꯟꯅꯦ ꯍꯥꯏꯕ ꯑꯩ ꯊꯥꯡꯃꯩꯕꯟꯅꯦ ꯍꯥꯏꯕ ꯊꯥꯡꯃꯩꯕꯟꯗꯒꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯅꯥꯁꯦ ꯊꯥꯡꯃꯩꯕꯟꯗꯒꯤ ꯑꯣꯏꯗꯣꯏꯔꯣ ꯑꯩ ꯊꯥꯡꯃꯩꯕꯟ ꯍꯥꯏꯅ ꯍꯥꯟꯅ ꯀꯩꯅꯣꯗ ꯂꯥꯛꯑꯝꯕꯗꯣ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯎꯐꯨꯜ ꯍꯧꯔꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯅꯥꯇꯣꯟ ꯃꯦꯟꯁꯤꯜꯂꯨꯁꯦ ꯑꯉꯥꯡ ꯑꯩ ꯌꯥꯝ ꯀꯟꯅ ꯊꯣꯛꯄꯗꯤ ꯑꯦꯛꯇꯤꯡ ꯂꯥꯡꯒꯅꯨ ꯑꯩ ꯊꯥꯡꯃꯩꯕꯟꯅꯦ ꯄꯨꯁꯄꯥꯅ ꯎꯐꯨꯜ ꯍꯧꯔꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯆꯅ ꯑꯌꯨꯁꯤꯅ ꯃꯃꯥ ꯅꯤꯡꯕꯁꯤꯗꯤ ꯀꯣ ꯅꯤꯡꯉꯣꯜꯁꯦ ꯃꯄꯥꯅ ꯍꯦꯟꯅ ꯅꯤꯡꯖꯩ ꯍꯥꯏꯕꯅꯤ ꯑꯗꯨꯏꯁꯨ ꯑꯌꯨꯁꯤꯒꯤ ꯃꯃꯥ ꯅꯤꯡꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯐꯃꯨꯡꯗꯒ ꯇꯨꯝꯗꯕꯤꯗ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯣꯏꯁꯦ ꯑꯗꯨꯅꯦ ꯑꯩ ꯖꯥꯎꯗꯤ ꯇꯨꯝꯃꯨ ꯁꯅꯥꯀꯣꯏꯖꯝ ꯌꯥꯗꯦꯕ ꯍꯣꯏ ꯃꯥꯁꯤꯅ ꯏꯅꯥꯛꯇ ꯑꯣ ꯂꯥꯛꯏꯕ ꯊꯥꯡꯃꯩꯕꯟꯒꯤꯅꯦ ꯍꯥꯏꯕ ꯍꯣꯏ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯤ ꯍꯥꯏ ꯁ꯭ꯋꯥꯃꯤꯁꯤꯡ ꯑꯣꯖꯥ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯋꯥꯏꯗꯩꯅꯣ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯗꯩꯅꯦ ꯑꯗꯩꯗꯤ ꯆꯕꯨꯡꯕꯝ ꯃꯩꯇꯩꯅ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯕ꯭ꯔꯣ ꯁꯤꯁꯦ ꯁꯅꯥ ꯀꯣꯏꯖꯝꯅ ꯊꯦꯡꯀ꯭ꯌꯨ ꯑꯦ ꯅꯪ ꯑꯆꯥꯊꯥꯎꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯤꯔꯣ ꯁꯝꯂꯥꯡꯒꯗꯣ ꯆꯣꯏꯖꯩꯅꯔꯕꯤ ꯁꯝꯂꯥꯡꯂꯛꯇꯒꯤ ꯇꯨꯝꯅꯤꯡꯉꯦꯍꯦ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯄ ꯍꯤꯛꯄꯤꯗꯨꯅ ꯀꯔꯤ ꯄꯥꯎꯈꯣꯡꯅꯣ ꯆꯜꯂꯤꯕꯤꯕ ꯃꯤꯅꯤꯠ 8 ꯉꯥꯏꯔꯦ ꯌꯥꯝ ꯋꯥꯡ ꯈꯥꯡꯉꯦ ꯃꯥ ꯂꯣꯏ ꯃꯥ ꯑꯦꯜꯕꯤꯁꯦ ꯂꯣꯏꯗ ꯉꯥꯏꯔꯤ ꯏꯅꯝꯃ ꯅꯪꯕꯨ ꯀꯅꯥꯗ ꯈꯅꯥꯎꯗ ꯇꯤꯟ ꯄꯥꯏꯁꯤꯟꯈꯤꯕ ꯇꯥꯔꯦꯃꯤ ꯍꯀꯥꯝꯗꯣ ꯁꯨꯅꯤꯇꯥꯅꯒ ꯆꯥꯛ ꯆꯥꯔꯕꯣ ꯅꯦꯅꯦ ꯃꯥꯃꯣ ꯆꯥꯔꯦ ꯊꯣꯏꯕꯤꯆꯅ ꯑꯁ ꯍꯤꯛꯄꯤꯗꯨꯅ ꯑꯩ ꯁꯤꯔꯦ ꯑꯗꯣ ꯁꯅꯥꯀꯣꯏꯖꯝꯅ ꯅꯕꯥꯅꯤꯒꯤ ꯉꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯀꯩ ꯍꯥꯏꯕ ꯅꯕꯥꯅꯤꯁꯤ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯀꯥꯏ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝ ꯑꯩꯈꯣꯏꯕꯥꯅꯤ ꯁꯨꯃꯥꯏ ꯁꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯃꯤꯁꯤꯡꯅ ꯑꯩꯗꯤ ꯏꯇꯩꯃꯗꯒꯤ ꯑꯣꯖꯥꯅ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯩꯗ ꯌꯥꯝ ꯐꯅꯤ ꯑꯣꯏꯌꯦ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯈꯣꯏ ꯗꯥꯅ ꯍꯦꯟꯕꯅꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯃꯥꯗꯤ ꯐꯅꯤꯁꯨ ꯌꯥꯝꯅ ꯍꯩꯕꯅꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤꯒꯤ ꯈꯨꯔꯕ ꯃꯤꯠꯁꯤꯅ ꯇꯨꯝꯅꯤꯡꯉꯛꯄꯁꯤꯗꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯥꯟꯁꯤꯜꯂꯛꯑꯦ
ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗ ꯂꯩꯕ ꯀꯩꯅꯣꯗꯣ ꯀꯩꯅꯣꯝ ꯍꯥꯏꯕ ꯅꯥꯎꯁꯦꯛꯀꯤ ꯃꯃꯤꯠ ꯃꯥꯜꯂꯦ ꯑꯗꯣ ꯋꯥ ꯈꯥꯡꯉꯦꯗ ꯏꯕꯦꯝꯃ ꯅꯪꯁꯦ ꯁꯤꯗꯤꯅ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯅꯦꯅꯦ ꯃꯃꯣ ꯉꯁꯤꯗꯤ ꯁꯔꯦꯡ ꯃꯀꯣꯛ ꯊꯣꯡꯉꯦ ꯊꯣꯏꯕꯤꯁꯅꯥꯅ ꯕꯦꯁ ꯀꯄꯜꯗꯤ ꯏꯕꯨꯡꯒ ꯏꯅꯝꯃꯒ ꯇꯥꯔꯦ ꯑꯇꯩꯗꯤ ꯈꯪꯗꯦꯍꯦ ꯑꯩꯌꯦ Thank you, thank you. ꯑꯩꯁ ꯇꯟꯕꯩ ꯆꯥꯡꯗꯣ ꯁꯅꯥꯈꯣꯏꯖꯅ ꯌꯥꯝ ꯐꯩꯌꯦ ꯑꯩꯗꯤ ꯏꯅꯝꯃꯅ ꯍꯦꯜꯂꯦꯍꯦ Ha ha. ꯅꯥꯎꯁꯦꯛ ꯃꯥꯜꯂꯦ ꯚꯥꯏ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯁꯦ ꯐꯖꯩ ꯑꯃꯐꯥꯎ ꯍꯥꯏꯕꯤꯗꯕꯅꯦ ꯃꯥꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇꯅꯦ ꯈꯪꯗꯦꯗ ꯃꯤꯗꯤ ꯃꯇꯨꯗꯒ ꯌꯥꯝ ꯊꯥꯒꯠꯅꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯊꯥꯒꯠꯄꯤꯗꯦꯁꯦ ꯐꯖꯕꯅ ꯇꯜꯂꯦꯗꯅ ꯐꯖꯕꯅ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯗꯥꯗꯅꯦ ꯐꯖꯅꯒ ꯀꯦꯔꯀꯥꯟꯗꯅꯦ ꯈꯪꯕ꯭ꯔꯥ ꯆꯠꯄꯒꯤ ꯃꯇꯥꯡꯗꯀꯣ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯊꯣꯛꯃꯤꯟꯅꯕꯁꯤꯗ ꯑꯩꯅ ꯐꯖꯅꯒ ꯀꯦꯔꯒꯅꯦ ꯗꯥ ꯑꯩꯁꯦ ꯐꯖꯔꯕ ꯌꯦꯡꯉꯣꯀ ꯍꯥꯏꯔꯒꯅꯦ ꯑꯁ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯐꯣꯇꯣ ꯑꯃ ꯅꯝꯕꯤꯔꯒꯅꯦ ꯀꯦꯃꯦꯔꯥꯗ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯤꯔꯒꯦ ꯑꯗꯨꯒꯅꯦ ꯎꯔꯤꯗ ꯊꯦꯠꯀꯦ ꯊꯦꯠꯂꯗꯤ ꯀꯩꯕ ꯇꯤꯟ ꯇꯥꯔꯣꯏꯕ ꯇꯤꯟꯒ ꯑꯝꯇ ꯇꯥꯔꯔꯣꯏ ꯂꯥꯛꯑꯣ ꯍꯥꯏꯔꯒꯅꯦꯕ ꯑꯗꯨꯝ ꯂꯣꯏꯔꯦ ꯊꯥꯒꯠꯄ ꯋꯥꯍꯩ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯒꯤ ꯑꯗꯨꯅ ꯇꯜꯂꯦ ꯑꯩꯈꯣꯏ ꯗꯥꯗ ꯐꯖꯕꯒ ꯁꯅꯥ ꯑꯝꯇ ꯗꯗꯥ ꯍꯪꯅꯤꯡꯗꯦ ꯁꯅꯤꯇꯥꯟ ꯗꯗꯥꯗꯣ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯕꯣ ꯍꯟꯗꯛ 10 ꯀꯥꯏꯅꯤ ꯇꯦꯟ ꯊꯥꯗ꯭ꯔꯤ ꯀꯥꯏꯅꯦ ꯍꯟꯗꯛ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯀꯔꯤ ꯋꯥꯇꯥꯅꯦꯒꯦ ꯗꯥꯕꯨꯡ ꯅꯥꯎꯁꯦꯛ ꯃꯥꯜꯂꯦ ꯀꯥꯏꯅ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯁꯅꯥꯈꯣꯏꯖꯟꯅ ꯏꯅꯝꯃ ꯅꯪꯅ ꯍꯦꯜꯂꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯐꯖꯗ꯭ꯔꯣ ꯅꯤꯍꯥꯔꯒꯤ ꯌꯨꯕꯤ ꯊꯥꯎ ꯄꯨꯈ꯭ꯔꯤ ꯊꯥꯎ ꯕꯣꯇꯜꯗꯣ ꯃꯥꯟꯗ꯭ꯔꯣ ꯑꯩ ꯅꯪꯅ ꯀꯔꯤ ꯃꯥꯜꯂꯤꯕ ꯃꯥꯟꯅꯩꯗ ꯑꯩꯕꯨꯗꯤ ꯁꯅꯥꯕꯨꯅ ꯀꯣꯞꯄ ꯃꯥꯟꯕꯅꯤ ꯁꯨꯅꯤꯇꯥꯅ ꯑꯩꯒ ꯃꯥꯟꯅꯩꯅꯦ ꯑꯗꯨꯗꯤ ꯑꯣ ꯁꯅꯤꯇꯥ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯂꯩꯕꯖꯥꯠꯅꯤꯀꯣ ꯁꯤꯁꯦ ꯃꯤꯒꯤꯗꯤ ꯃꯇꯨ ꯊꯥꯒꯠꯅꯩ ꯍꯥꯏꯔꯒ ꯗꯥꯕꯨꯡꯁꯤꯗꯤ ꯀꯩꯅꯣꯝꯅꯤ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯑꯃꯁꯨ ꯗꯥꯁꯤꯗꯤ ꯂꯩ ꯗꯥꯕꯨꯡꯒ ꯄꯥꯕ ꯌꯥꯕ ꯃꯤ ꯑꯃ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯩꯁ ꯃꯥꯟꯅꯈ꯭ꯔ ꯄꯣꯠꯅꯤ ꯊꯥꯒꯠꯂꯗꯤ ꯃꯣꯏ ꯄꯪꯆꯥꯎꯗ ꯆꯥꯎꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅ ꯆꯥꯎꯈꯤꯅꯦ ꯑꯩꯅ ꯅꯨꯡꯁꯤꯕꯗ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯁꯤꯜꯂꯒ ꯑꯩꯅ ꯊꯃꯣꯏꯅꯨꯡꯗ ꯐꯖꯅ ꯃꯊꯨꯞ ꯇꯔꯦꯠ ꯊꯣꯛꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤꯅꯦꯅ ꯅꯨꯡꯁꯤꯕꯗꯣ ꯃꯗꯨꯒ ꯃꯄꯥꯟ ꯊꯣꯡꯗ ꯑꯩꯅ ꯃꯤꯃꯥꯡꯗ ꯅꯖꯔ ꯆꯪꯗꯅꯕ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯥꯁꯦ ꯁꯨꯝ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯅꯨꯡꯗꯗꯤ ꯑꯩꯅ ꯆꯤꯟꯕꯥꯟꯗꯒꯤ ꯍꯥꯏꯗꯣꯛꯈ꯭ꯔꯁꯨ ꯃꯅꯨꯡ ꯊꯃꯣꯏꯁꯤꯗ ꯇꯤꯡ 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 ꯂꯥꯎ ꯄꯥꯜꯂꯤ ꯈꯪꯉꯤꯗꯅ ꯐꯖꯩ ꯍꯩꯒꯨꯖꯝ ꯅꯤꯂꯤꯅ ꯅꯦꯅꯦ ꯑꯩꯅ ꯍꯥꯏꯕ ꯃꯨꯛꯕꯥꯡꯗꯣ ꯁꯧꯒ꯭ꯔꯤ ꯑꯃꯅꯦ ꯑꯗꯨꯒ ꯄꯥꯛꯅꯝꯒ ꯍꯥꯏꯕꯅꯦ ꯁꯧꯒ꯭ꯔꯤꯗꯤ ꯃꯌꯥꯝ ꯆꯥꯈ꯭ꯔꯦ ꯑꯣ ꯇꯧꯔꯛꯀꯦ ꯅꯤꯂꯤ ꯇꯧꯔꯛꯀꯦ ꯅꯍꯥꯟꯗꯁꯨ ꯁꯧꯒ꯭ꯔꯤ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯄꯥꯛꯅꯝꯗꯤ ꯇꯧꯔꯛꯇ꯭ꯔꯦ ꯅꯤꯂꯤ ꯇꯧꯔꯛꯀꯦ ꯄꯥꯛꯅꯝꯗꯣ ꯐꯖꯅ ꯃꯃꯥꯡꯒꯤ ꯃꯨꯛꯕꯥꯡꯗꯣ ꯁꯧꯒ꯭ꯔꯤꯒꯤ ꯃꯨꯛꯕꯥꯡꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯧꯒ꯭ꯔꯤꯒꯁꯦ ꯀꯩꯅꯣꯒ ꯏꯔꯣꯝꯕ ꯏꯔꯣꯝꯕꯒ ꯊꯣꯏꯕꯤꯁꯅꯥꯒꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯊꯕꯤꯁꯅꯥꯅ ꯃꯤ ꯏꯅꯝꯃꯒꯤ ꯃꯆꯜ ꯑꯩ ꯂꯩꯁꯦ ꯎꯗ꯭ꯔꯣ ꯁꯤꯗꯒꯅꯨ ꯏꯅꯝꯃ ꯗꯥꯕꯨꯡ ꯍꯥꯏ ꯁꯅꯤꯇꯥꯅ ꯀꯔꯥꯏꯕ ꯁꯅꯤꯇꯥꯅ ꯍꯟꯗꯛ ꯃꯦꯇ꯭ꯔꯤꯛ ꯂꯨꯅꯤ ꯍꯥꯏꯌꯦ ꯐꯖꯅ ꯃꯥꯅꯦ ꯍꯥꯏꯌꯦ ꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯌꯣ ꯃꯥꯅꯦ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯀꯟꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯍꯧꯅ ꯄꯥꯔꯤ ꯐꯥꯕ ꯐꯥꯗꯕꯩꯗꯤ ꯈꯪꯗꯦ ꯁꯅꯥ ꯀꯣꯏꯖꯝꯅ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯌꯣꯡ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯌꯦ ꯀꯔꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯁꯤꯗꯔꯒꯗꯤ ꯃꯤꯅ ꯎꯁꯤꯠꯂꯛꯑꯣꯏꯗꯣꯏꯅꯦ ꯅꯦ ꯆꯨꯝꯗꯕ꯭ꯔꯅꯦ ꯏꯅꯝꯃ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯆꯨꯝꯃꯦ ꯁ꯭ꯋꯥꯃꯤ ꯆꯤꯡꯕ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗꯨꯗ ꯑꯣꯖꯥꯒꯤ ꯃꯤꯠ ꯈꯨꯌꯦꯡ ꯑꯃ ꯇꯧꯕꯗꯨ ꯌꯥꯝ ꯐꯅꯤ ꯑꯣꯏꯕꯅꯤ ꯑꯣꯖꯥꯒꯤ ꯀꯩꯕ ꯏꯟꯗꯣꯝꯆꯥꯒꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯃꯥꯜꯂꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯎꯏꯌꯦ ꯁꯨꯝ ꯇꯧꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯩꯗꯤ ꯅꯦꯄꯣꯂꯤꯌꯟ ꯂꯥꯏꯁ꯭ꯔꯝꯅ ꯎꯗ ꯀꯨꯏꯔꯦ ꯉꯁꯤ ꯑꯃꯨꯛ ꯎꯔꯦ ꯉꯁꯤ ꯅꯍꯥꯟꯉꯩ ꯊꯦꯡꯅꯗꯕꯅꯦ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯗꯦꯜꯂꯤ ꯇꯧꯗ꯭ꯔꯦꯀꯣ ꯁꯇꯔꯗꯦ ꯈꯛꯇ ꯇꯧꯔꯦ ꯑꯗꯩ ꯗꯔꯅꯤꯌꯔꯅ
ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯁꯨꯝ ꯌꯦꯡꯉꯨ ꯀꯩꯀꯩꯅꯣꯝ ꯇꯧꯔꯛꯈꯤꯅꯤ ꯑꯗꯩ ꯁꯞꯅꯥ ꯂꯣꯡꯖꯝꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯞꯅꯥ ꯉꯁꯤ ꯀꯩꯅꯣꯅꯤ ꯁꯥꯔꯦꯡ ꯃꯀꯨꯞ ꯆꯥꯏꯌꯦꯀꯣ ꯁꯞꯅꯥ ꯂꯪꯒꯣꯜꯖꯝ ꯍꯥꯏꯕ ꯂꯪꯒꯣꯜꯖꯝ ꯊꯣꯏꯕꯤꯆꯅꯥ ꯗꯥꯕꯨꯡ ꯀꯨꯏꯔꯦ ꯍꯥ ꯗꯥꯕꯨꯡꯒꯤ ꯃꯤꯆꯪ ꯃꯥꯡꯈ꯭ꯔꯦ ꯑꯣꯖꯥ ꯐꯅꯤ ꯗꯥꯏꯂꯣग ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯗꯥꯏꯂꯣꯒꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ डायलॉग से कोक से सटलौना लागते मैंने तुमको देखा जब मैंने तुमको देखा जब मैंने तुमको देखा एंगल बदल बदल के तब तूने मुझे मारा चप्पल बदल बदल के वाह 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 ꯐꯣꯟ ꯅꯝꯕꯔ ꯐꯥꯔꯦꯗ ꯂꯣꯏꯁꯤꯜꯂꯁꯤꯗ स्वामीजीने हेक तौथोरꯛꯄꯗ लप नमलके स्वामी जी हाँ हिंदी पता नहीं है ओ हिंदी पता नहीं है रा स्वामी सिंह हिंदी खंगदे रा तो बिजना उपाय लेते ने पुंग थिले रोदा बुंग है पुंग मदि वाना वारदी वरेदा उनो वाना ngaijरब ट्रेन की टाइमिंग गुमना मान पुंग मसिंग ngaijब से फजले मयाम अदुना मयाम ngसगी ओइनादि मटंग सिदा ngसगी एलबी से पावपाबे मुंगलो चलगे अदुगा नेक्स्ट सैटरडे अमु मयाम लापिरो पुंग 8 मखाइदा को 8 दा तोबा ngamदेबा नंगदेबा 8 मखाइदे लापिरो ओ मणिपुर दा होजिकी दा अठान दो केबा अइने नंगबु जेंगजै अइना नंगबु जेंगजै एंगल उन्धोक उन्धोकदना अदुगा नंगना इबु अइंगोंदा फुबिरे संथेल उन्धोक उन्धोकदना चप्पल उन्धोक उन्धोकदना आइबा वाह 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 आकाशवाणी इम्फाल ngasi nungthangi pung 10 tasalili ngasi gi oinadi matang asida anu khumangi LB gi paw matang ani losinjana be yathang jari pinabides aina ise saunda bunglo thank you anu and bung jemta lerembo samijing ai pare mayam aroi boina chatlingaida mayam amutang ga hairamge ngasi gi aina ngasi LBC da pin dautam lewa meli ngari ambam haiba channel se aigi sina ono wasing sangirakpa khwai mayam na aigi se meli ngari ambambu subscribe among tobiramaga mabu awang pasata pagat pada mateng pangbiu ko mayam then thank you to bisna hello bye bye good night sweet dream mayam bye bye mana loire bye bye mayam bisa lagi macam ni masih longai ada gitu pakai macam kau kaitnya ne matangi saturday da mula o mayam ko saturday da muna se puspa ka jaga tunggu berapa bang de mama ni matung ninga madu upun jaga warna kerba kini mayam bye 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 mayam good night